ngasi mayamgi mafamda explanation gi damakta pujarliba film asidi ek tha tiger mamangda upload tawjakhiba video haibadi tiger jinda heda tiger amadi zoya yengnaba oiriba agency ani haibadi ro amadi ISI dagi karamna nungsinnarakhiba nungsibagi damakta karamna nanthoktu chelakibage haibadu explanation asidagi khangbigani film asigi explanation asi mapaugi subscriber amana explanation tawbirangna damakta haibirakpani explanation asida asoiba yawrabasu mayam khwai punamangna ngakpigani film asi award kaya ama fangkiba film amani best film best actor best actress takiba film amani film asi nambada 75 crore changi aduga film asidagi 325 crore tanba ngamki film asida maruiba saktam langkiba Salman Khan Katrina Kaif film asigi ahanba sinda northern Iraq ki mafam amada leiba market amada Ravinder hinjang napi lerammi gadha amana purakliba mingselda tiger urammi mahakna leithoktuna yengbada tiger leiramdre Ravinder chena phone tawduna hairami madudi mising ado mafam asida leire aina haidra makhoina aibu thirakani haina aibu mafam asidigi yamma thunu lawbo lao thuna hairo ai kari tawduna hoje mafam adu lao aisu lai Ravindra sumchelakpaduna thong ama hangtoktuna changlai amadi stair karai mathakta laiba ka amagi thong hangtoktuna chensilakpada tiger na mahakpu kaurai Ravindra na phone tawriba miyoi sing adusu mafam adu tana chelaklami tiger na harai nang hui dawna sor thabet holi nang churuk kyam thake aidi thajaru de nang makoida kya du yonthoino ISI na lupa kya pirake Ravindra na harai sarkar ki thabak torga government na ekhoje lupa kya pige tiger na harai hauji agent am leibida lupa kya pinage Ravindra na harai yamna yami tiger aibu thajo paisa yamna pi pirangani adubu nang information sing si ISI de yonthoi maduna maram oiraga ayambana numi khudingi ekhogi agent sing makhoina hali Ravindra na harai ekhoina su tawri nang na thandana ISI gi mi kya hat khrabage masidi game ni game ꯑꯩꯈꯣꯏꯗꯤ ꯈꯣꯡꯅꯥꯎ ꯑꯃꯒꯨꯝꯕꯅꯤ ꯑꯩ ꯎꯠꯀꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯃꯈꯥꯗ ꯂꯩꯕ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨ ꯎꯠꯂꯝꯃꯤ ꯑꯗꯨꯒ ꯇꯥꯏꯒꯔ ꯍꯥꯏꯔꯝꯃꯤ ꯌꯦꯡꯉꯨ ꯃꯁꯤ ꯌꯦꯡꯉꯨ ꯔꯣꯅ ꯑꯩꯈꯣꯏꯗ ꯑꯁꯨꯛ ꯌꯥꯝꯕ ꯄꯩꯁꯥꯁꯤ ꯄꯤꯕꯤꯒꯗ꯭ꯔꯣ ꯃꯁꯤ ꯌꯦꯡꯉꯨ ꯍꯥꯏꯔꯒ ꯔꯕꯤꯟꯗ꯭ꯔꯅ ꯇꯥꯏꯒꯔꯗ ꯄꯩꯁꯥ ꯈꯔ ꯄꯤ ꯇꯥꯏꯒꯔꯅ ꯍꯥꯏ ꯃꯁꯤꯗꯤ ꯊꯥ ꯑꯅꯤꯒꯤ ꯇꯣꯂꯣꯞꯀꯤ ꯄꯩꯁꯥꯅꯤꯅ ꯁꯤꯗꯤ ꯑꯔꯕꯤꯟꯗꯔꯅ ꯍꯥꯏꯔꯛꯏ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯖꯒꯥ ꯑꯃꯗ ꯁꯤꯗꯣꯔꯕꯅꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯗꯦꯗ ꯕꯣꯗꯤ ꯐꯥꯎꯕ ꯀ꯭ꯂꯦꯝ ꯇꯧꯕ ꯂꯥꯛꯄꯤꯔꯣꯏꯅꯦ ꯑꯩꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯁꯦ ꯅꯪ ꯄꯩꯁꯥ ꯃꯌꯥꯝ ꯇꯥꯟ ꯉꯝꯒꯅꯤ ꯃꯁꯤꯒꯤ ꯏꯁꯨꯁꯤ ꯀꯩꯁꯨ ꯅꯠꯇꯦꯗ Tiger na harai sorry Arvinder nang ai ga loina na huji chatkadabani Arvinder na khumai Tiger ai chaloi ai nang ga loina na chaloi ai na hairi sini ai chaloi ko Tiger na yamna ingtap na hairi nang hingna chaminagiba natraga siba Arvinder na Tiger gi wahi adu tapada mahake phamu makhada leiba nongmai adu satoktuna Tiger da kapna honarami adubu Tiger na khonglei thuna Arvinder bu kapna halami tanja adu da Arvinder na phone tawkiba musing adu chensilaktuna ka adu yoksilaklami amadi Tiger tamna nongmai kapsilaklami Tiger thongnau adudagi chongtharaklami miyosing aduna Tiger da tanaraktuna nongmai na kapi Tiger na chu handuna makhoi da nongmai kaplami Tiger yumgi mathakta chongduna chelaklami miyosing aduju Tiger gi matung inarakli I phauduna lairiba yumthak amada Tiger amadi tanarakliba miyo ani phunarami Tiger na makhoi ani du halami adubu atopa miyosing tanaraktuna nongmai na kapsilai Tiger na makhada chongtharai madudagi mahakpu tanarliba miyo ema mahana kapna halami makhada su tanarliba miyo sing aduga Tiger ga phunarami phunari talak aduda mathaktagi nupa ama mangonda nungmaina kapai adubu mana nupa adubu nungmaina kapna halami makhada Tiger na phunari da chenselakpa miyo ani ema su kapna halami miyo khara amana su mahakpu kaptuna tanaraklami Tiger na table amada nantha halaga tanarliba miyo amaga su kapna halami Tiger na bazar ge jaga aduda mahakpu yumgi mathaktagi amadi makhadagi mahakpu thiraklibasing adu mahakna urami madudagi mahakna Arvinder na pirakpa paisa adu puthoktuna mathakta langkhatuna chaikhairami market adu tilliba miyam sing aduna mafam aduda chensilaktuna paisa sing adu khunnaba honarami madugi khudongchaba lawraga Tiger na mafam adudagi nanthokhtuna tholai mathangi sinda Tiger mahakki kadagi tholaktuna sangom yenba lakpa amadagi sangom launabagi damakta thoklai Tiger si atopa pichibi leba kaya da mission चपना मरम ओरगा महाकी का आदुदा अयाम मतमदा लैब फंगलमदे टाइगर से हेक येंगबदा मीबु सुमतपगी मगुल अमदी मंगोंदा यावरमी
ꯃꯧ ꯐꯥꯎꯕ ꯃꯍꯥꯛ ꯎꯕꯗ ꯍꯔꯥꯎꯕꯒꯤꯗꯃꯛꯇ ꯃꯄꯨꯔꯣꯏꯕꯅ ꯉꯥꯡꯕ ꯐꯥꯎꯕ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯆꯥꯅꯨꯄꯤꯕꯨ ꯀꯔꯝꯅ ꯊꯥꯖꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕ ꯃꯤ ꯐꯥꯎꯕ ꯌꯥꯎꯔꯤ꯫ ꯇꯥꯏꯒꯔ ꯑꯣꯐꯤꯁ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯂꯝꯕꯤꯗ ꯃꯤꯁꯇꯔ ꯕꯒꯥꯅ ꯊꯦꯡꯈ꯭ꯔꯦ, ꯂꯤꯐ ꯇꯧꯕꯤꯔꯝꯃꯒꯦ ꯍꯥꯏꯗꯨꯅ ꯇꯥꯏꯒꯔꯒ ꯂꯥꯛꯃꯤꯟꯅꯩ꯫ ꯇꯥꯏꯒꯔꯅ ꯁꯤꯅꯣꯏꯗ ꯍꯥꯏꯔꯛꯏ, ꯔꯕꯤꯟꯗ꯭ꯔꯁꯤ ꯏꯔꯥꯛꯀꯤ ꯑꯋꯥꯡ ꯊꯪꯕ ꯁꯥꯏꯠꯇ ꯂꯩꯔꯝꯃꯤ꯫ ISIꯅ ꯃꯍꯥꯛꯄꯨ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯄꯨꯈꯤꯕ ꯌꯥꯕꯒꯤ ꯄꯥꯎ ꯑꯩꯉꯣꯟꯗ ꯂꯩꯕꯗꯒꯤ ꯃꯍꯥꯛꯄꯨ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯊꯤꯡꯍꯧꯔꯦ꯫ ꯁꯤꯅꯣꯏꯅ ꯍꯥꯏꯔꯛꯏ, ꯒꯨꯗ ꯖꯣꯕ ꯇꯥꯏꯒꯔ, ꯃꯗꯨꯒꯤ ꯐꯨꯜ ꯔꯤꯄꯣꯔꯠꯇꯣ ꯃꯤꯁꯇꯔ ꯇꯤꯋꯥꯔꯤꯗ ꯄꯤꯁꯜꯂꯣ꯫ ꯅꯪꯒꯤ ꯅꯃꯥꯏꯗ ꯁꯣꯛꯄꯒꯤ ꯗꯥꯛ ꯈꯔ ꯂꯩ, ꯅꯪ ꯃꯇꯝ ꯈꯔ ꯂꯤꯐ ꯂꯧꯔꯣ ꯑꯗꯨꯒ ꯄꯣꯊꯥꯔꯣ꯫ ꯇꯥꯏꯒꯔꯅ ꯁꯤꯅꯣꯏꯗ ꯍꯥꯏꯔꯛꯏ, ꯁꯥꯔ ꯃꯁꯤꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯐꯈ꯭ꯔꯅꯤ, ꯂꯤꯐ ꯂꯧꯗ꯭ꯔꯕꯁꯨ ꯌꯥꯅꯤ꯫ ꯁꯤꯅꯣꯏꯅ ꯍꯥꯏꯔꯛꯏ, ꯆꯍꯤ 12ꯁꯤ ꯑꯦꯁꯥꯏꯟꯃꯦꯟ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯃꯊꯪ ꯁꯨꯝ ꯇꯧꯗꯨꯅ ꯂꯥꯛꯏ, ꯅꯪ ꯃꯁꯤ ꯃꯇꯝ ꯌꯥꯝ ꯁꯥꯡꯃꯜꯂꯦ, ꯅꯪ ꯈꯔꯁꯨ ꯄꯣꯊꯥꯎ꯫ ꯇꯥꯏꯒꯔꯅ ꯍꯥꯏꯔꯛꯏ, ꯁꯥꯔ ꯑꯩꯁꯨ ꯅꯣꯡꯃꯗꯤ ꯁꯥꯔꯒꯤ ꯑꯗꯨꯒꯨꯝꯅ ꯇꯦꯕꯜꯗ ꯐꯝꯂꯒ ꯁꯨꯕꯒꯤ ꯃꯇꯝ ꯂꯥꯛꯈꯤꯅꯤꯗ꯫ ꯁꯤꯅꯣꯏꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯅꯪꯒꯤ ꯅꯃꯥꯏꯒꯤ ꯗꯥꯛꯇꯨ ꯍꯦꯛ ꯐꯕꯒ ꯃꯊꯪꯒꯤ ꯑꯦꯁꯥꯏꯟꯃꯦꯟ ꯑꯃ ꯇꯧꯕ ꯌꯥꯔꯅꯤ꯫ ꯇꯥꯏꯒꯔꯅ ꯍꯥꯏꯔꯛꯏ, ꯀꯗꯥꯏꯗꯅꯣ ꯁꯥꯔ? ꯁꯤꯅꯣꯏꯅ ꯍꯥꯏꯔꯛꯏ, ꯅꯨꯃꯤꯗꯥꯡ ꯑꯃ ꯅꯪꯒꯤ ꯐꯦꯚꯣꯔꯥꯏꯠ ꯑꯣꯏꯕ ꯍꯋꯥꯏ ꯊꯣꯡꯕꯗ ꯑꯩꯉꯣꯟꯗ ꯄꯤꯖꯧ, ꯃꯗꯨꯗꯒꯤ ꯌꯦꯛꯅꯕ ꯂꯩꯕ ꯑꯅꯧꯕ ꯂꯩꯕꯥꯛ ꯑꯃꯃꯨꯛ ꯐꯪꯒꯅꯤ꯫ ꯁꯤꯅꯣꯏ ꯇꯥꯏꯒꯔꯒꯤ ꯀꯥꯗ ꯇꯥꯏꯒꯔꯅ ꯊꯣꯡꯕ ꯍꯋꯥꯏ ꯆꯥꯕ ꯂꯥꯛꯏ꯫ ꯁꯤꯅꯣꯏꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯀꯥꯁꯤꯗꯤ ꯂꯥꯏꯔꯤꯛꯁꯨ ꯂꯩꯇꯦ, ꯄꯤꯛꯆꯔꯁꯨ ꯂꯩꯇꯦ, ꯅꯪꯒꯤ ꯇꯦꯕꯜ ꯆꯧꯀ꯭ꯔꯤꯁꯤꯡꯁꯤꯁꯨ ꯑꯔꯤꯕ ꯆꯍꯤ 10 ꯍꯦꯜꯂꯕ ꯉꯥꯛꯇꯅꯤ, nꯪꯒꯤ ꯊꯕꯛ ꯇꯧꯕꯒꯤ ꯇꯣꯂꯣꯞꯁꯨ ꯆꯍꯤ 9ꯒꯤ ꯁꯦꯂꯔꯤ ꯑꯦꯀꯥꯎꯟꯗ ꯌꯥꯎꯔ ꯂꯩꯔꯤ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ? ꯇꯥꯏꯒꯔꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒꯗꯤ ꯀ꯭ꯔꯣꯁ ꯇꯧꯒꯗꯕ, ꯑꯗꯨꯕꯨ ꯑꯩꯗꯤ ꯆꯍꯤ 23ꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯁꯔꯀꯥꯔꯅ ꯄꯩꯁꯥ ꯄꯨꯊꯣꯛꯄꯤꯗꯨꯅ ꯀꯣꯏꯗꯨꯅ ꯂꯩꯔꯦ꯫ ꯁꯤꯅꯣꯏꯅ ꯍꯥꯏꯔꯛꯏ, ꯅꯪ ꯄꯩꯁꯥ ꯀꯌꯥꯝ ꯌꯥꯝꯅ ꯇꯨꯡꯁꯤꯜꯂꯕ? ꯇꯥꯏꯒꯔꯅ ꯍꯥꯏꯔꯛꯏ, ꯂꯥꯈꯃꯨꯛꯇꯤ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯊꯕꯛꯇꯒꯤ ꯔꯤꯇꯤꯌꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯗꯧꯅꯤꯗ꯫ ꯁꯤꯅꯣꯏꯅ ꯇꯥꯏꯒꯔꯗ ꯅꯪꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯂꯩꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯇꯥꯏꯒꯔꯅ ꯍꯥꯏꯔꯛꯏ, ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ, ꯑꯩ ꯃꯐꯝ ꯑꯁꯤꯗꯁꯨ ꯂꯩꯇꯦ, ꯑꯩꯒꯤ ꯊꯕꯛ ꯃꯇꯥ ꯑꯁꯤꯒ꯫ ꯁꯤꯅꯣꯏꯅ ꯍꯥꯏꯔꯛꯏ, ꯊꯕꯛꯁꯤ ꯀꯩꯗꯧꯔꯒꯦ? ꯇꯥꯏꯒꯔꯅ ꯍꯥꯏꯔꯝꯃꯤ, ꯁꯥꯔ ꯃꯤꯅ ꯍꯪꯂꯛꯄꯗ ꯈꯨꯝꯐꯝ ꯂꯩꯇꯦ, ꯁꯤꯚꯤꯜ ꯁꯔꯚꯤꯁꯅꯤ ꯑꯃꯨꯛ ꯍꯥꯏ, ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅꯤ ꯑꯃꯨꯛ ꯍꯥꯏ, ꯒꯚꯔꯟꯃꯦꯟꯠ ꯁꯔꯚꯤꯁꯅꯤ ꯑꯃꯨꯛ ꯍꯥꯏ, ꯍꯧꯖꯤꯛꯇꯤ ꯀꯩꯝ ꯇꯧꯗꯦ ꯑꯃꯨꯛ ꯍꯥꯏ꯫ ꯁꯥꯔ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯂꯥꯎꯔꯒ ꯍꯥꯏꯅꯤꯡꯉꯦ, ꯑꯩ ꯔꯣꯒꯤ ꯑꯦꯖꯦꯟꯠꯅꯤ, ꯁ꯭ꯄꯥꯏꯅꯤ, ꯑꯔꯣꯟꯕ ꯑꯦꯖꯦꯟꯠꯅꯤ, ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯖꯦꯝꯁ ꯕꯣꯟꯗꯅꯤ, ꯑꯩꯒꯤꯗꯤ ꯃꯇꯝ ꯂꯩꯔꯤ, ꯁꯥꯔꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯁꯤꯅꯣꯏꯅ ꯍꯥꯏꯔꯛꯏ, ꯍꯥꯏꯅ ꯁꯤꯡꯅꯕꯗꯤ ꯇꯧꯗ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ, ꯌꯥꯝꯅ ꯆꯝꯖꯕ ꯅꯨꯄꯤ ꯑꯃꯗꯤ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯃꯥꯒ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯒꯤꯗꯃꯛ ꯍꯤꯡꯕ ꯄꯥꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯕꯛ ꯑꯁꯤꯅ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯂꯥꯛꯑꯦꯗꯅ, ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯟ ꯇꯧꯔꯤꯁꯤ ꯃꯁꯤꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯣ? ꯇꯥꯏꯒꯔꯅ ꯍꯪꯂꯛꯂꯝꯃꯤ, ꯁꯥꯔ ꯃꯗꯨꯗ ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ꯭ꯔꯥ? ꯁꯤꯅꯣꯏꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤ ꯐꯥꯎꯗꯅꯤ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯗꯨ ꯑꯩꯉꯣꯟꯗ ꯐꯥꯎꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯤꯅꯣꯏꯗ ꯐꯣꯟ ꯑꯃ ꯂꯥꯛꯁꯤꯜꯂꯤ, ꯃꯗꯨꯗꯒꯤ ꯁꯤꯅꯣꯏꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯃꯊꯪꯒꯤ ꯃꯤꯁꯟ ꯂꯩꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯣꯐꯤꯁꯀꯤ ꯀꯥ ꯑꯃꯗ ꯁꯤꯅꯣꯏꯅ ꯍꯥꯏꯔꯛꯏ, ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟ, ꯑꯦꯟꯇꯤ ꯃꯤꯁꯥꯏꯜ ꯁꯤꯁꯇꯦꯝ ꯑꯁꯤ ꯏꯟꯗꯤꯌꯥ ꯈꯛꯇꯅꯤ ꯂꯩꯔꯤꯕ꯫ ꯄꯥꯀꯤꯁꯇꯥꯟꯂꯣꯝꯗꯒꯤ ꯀꯥꯞꯁꯤꯜꯂꯛꯄ ꯃꯤꯁꯥꯏꯜꯁꯤꯡ ꯑꯗꯣ ꯃꯁꯤꯅ ꯌꯥꯝꯅ ꯆꯥꯎꯅ ꯊꯤꯡꯕ ꯉꯝꯒꯅꯤ꯫ ꯃꯁꯤꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯁꯦꯝꯒꯠꯄꯗ ꯃꯤ ꯑꯃꯅ ꯌꯥꯝꯅ ꯆꯥꯎꯕ ꯔꯣꯜ ꯑꯃ ꯂꯧꯔꯝꯃꯤ, ꯃꯤ ꯑꯗꯨꯗꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯟꯋꯥꯔ ꯖꯃꯥꯜ ꯀꯤꯗꯋꯥꯏꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯁꯛꯈꯪꯅꯔꯕ ꯁꯥꯏꯟꯇꯤꯁꯠ ꯑꯃꯅꯤ, ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯃꯥꯏꯟꯗꯦꯗ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯗꯨ ꯇꯣꯛꯊꯣꯛꯂꯒ ꯑꯥꯌꯔꯂꯦꯟꯗꯒꯤ ꯐꯦꯃꯁ ꯇ꯭ꯔꯤꯅꯤꯇꯤ ꯀꯣꯂꯦꯖ ꯗꯕ꯭ꯂꯤꯟꯗ ꯁꯥꯇ꯭ꯔꯁꯤꯡꯗ ꯂꯥꯏꯔꯤꯛ ꯇꯥꯛꯑꯒ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯄ꯭ꯔꯣꯐꯦꯁꯔ ꯀꯤꯗꯋꯥꯏꯗ ꯑꯩꯈꯣꯏꯅ ꯆꯤꯡꯅꯕ ꯈꯔ ꯂꯩ꯫ ꯄ꯭ꯔꯣꯐꯦꯁꯔ ꯀꯤꯗꯋꯥꯏꯅ ꯄꯥꯀꯤꯁꯇꯥꯟ ꯗꯤꯐꯦꯟꯁ ꯏꯁꯇꯥꯕ꯭ꯂꯤꯁꯃꯦꯟꯠꯗ ꯊꯕꯛ ꯇꯧꯕ ꯁꯥꯏꯟꯇꯤꯁꯠ ꯑꯃꯗ ꯔꯤꯁꯔꯆ ꯐꯥꯏꯟꯗꯤꯡ ꯑꯗꯨ ꯁꯦꯌꯔ ꯇꯧꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯆꯤꯡꯅꯕ ꯂꯩ꯫ ꯇꯥꯏꯒꯔꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯨ ꯑꯩꯅ ꯊꯤꯡꯒꯗꯕ꯭ꯔꯥ? ꯁꯤꯅꯣꯏꯅ ꯍꯥꯏꯔꯛꯏ, ꯅꯠꯇꯦ ꯇꯥꯏꯒꯔ, ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯆꯤꯡꯅꯕ ꯈꯛꯇꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯅ ꯇꯧꯒꯗꯕꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯁꯤꯟꯕ ꯈꯛꯀꯤ ꯋꯥꯅꯤ꯫ ꯁꯤꯅꯣꯏꯅ ꯇꯥꯏꯒꯔꯗ ꯍꯥꯏꯔꯛꯏ, ꯇꯥꯏꯒꯔ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯃꯤ ꯑꯃꯠꯇ ꯍꯥꯠꯀꯅꯨꯀꯣ, ꯅꯪꯅ ꯆꯠꯄ ꯃꯤꯁꯟꯁꯤꯡꯁꯦ ꯅꯪꯅ ꯃꯤ ꯑꯗꯨꯝ ꯍꯥꯠꯂꯤ꯫ ꯃꯁꯤꯒꯤ ꯃꯤꯁꯟ ꯑꯁꯤꯗꯤ ꯄ꯭ꯔꯣꯐꯦꯁꯔ ꯀꯤꯗꯋꯥꯏꯅ ꯀꯅꯥ ꯀꯅꯥꯒ ꯎꯅꯩ, ꯀꯔꯤ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯕ ꯈꯛꯇꯅꯤ꯫ ꯇꯥꯏꯒꯔꯅ ꯁꯤꯅꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯇꯥꯏꯒꯔ ꯑꯥꯌꯔꯂꯦꯟꯗ ꯃꯍꯥꯛꯀꯤ ꯃꯤꯁꯟ ꯑꯗꯨꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯇꯥꯏꯒꯔꯅ ꯄ꯭ꯔꯣꯐꯦꯁꯔ ꯀꯤꯗꯋꯥꯏꯒꯤ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯣꯐꯦꯁꯔ ꯀꯤꯗꯋꯥꯏꯕꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄ꯭ꯔꯣꯐꯦꯁꯔ ꯀꯤꯗꯋꯥꯏꯅ ꯇꯥꯏꯒꯔꯅ ꯁꯥꯏꯀꯜ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯍꯦꯛ ꯍꯦꯛ ꯊꯝꯕ ꯃꯐꯝꯅꯤ ꯍꯥꯏꯅ ꯇꯥꯏꯒꯔꯗ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯏꯒꯔꯁꯨ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄ꯭ꯔꯣꯐꯦꯁꯔ ꯀꯤꯗꯋꯥꯏꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯊꯝꯍꯜꯂꯝꯃꯤ꯫ ꯇꯥꯏꯒꯔꯅ ꯄ꯭ꯔꯣꯐꯦꯁꯔ ꯀꯤꯗꯋꯥꯏ ꯍꯥꯏꯗꯨꯅ ꯄ꯭ꯔꯣꯐꯦꯁꯔ ꯀꯤꯗꯋꯥꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯄ꯭ꯔꯣꯐꯦꯁꯔ ꯀꯤꯗꯋꯥꯏꯅ ꯑꯩ ꯃꯇꯝ ꯁꯪꯗꯦ ꯍꯥꯏꯔꯒ ꯀꯣꯂꯦꯖ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯥꯏꯒꯔ ꯎꯄꯥꯏ ꯂꯩꯇꯦ, ꯄ꯭ꯔꯣꯐꯦꯁꯔ ꯀꯤꯗꯋꯥꯏ ꯃꯌꯨꯝꯗ ꯍꯟꯕ ꯉꯥꯏꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯏꯒꯔ ꯄ꯭ꯔꯣꯐꯦꯁꯔ ꯀꯤꯗꯋꯥꯏ ꯀꯨꯏꯅ ꯉꯥꯏꯁꯤꯜꯂꯛꯄꯗꯨꯗ ꯋꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯥꯁꯔꯨꯝꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩꯗ ꯄ꯭ꯔꯣꯐꯦꯁꯔ ꯀꯤꯗꯋꯥꯏ ꯊꯣꯛꯂꯛꯄ ꯎꯔꯝꯃꯤ, ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯂꯦ ꯄ꯭ꯔꯣꯐꯦꯁꯔ ꯀꯤꯗꯋꯥꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯅꯕꯒꯤꯗꯃꯛꯇ꯫
ꯄ꯭ꯔꯣꯐꯦꯁꯔ ꯀꯤꯔꯋꯥꯏ ꯑꯁꯤ ꯌꯥꯝꯅ ꯊꯕꯛ ꯆꯤꯟꯖꯕ ꯃꯤꯑꯣꯏ ꯑꯃꯅꯤ, ꯃꯍꯥꯛ ꯃꯤ ꯎꯅꯕꯒꯤ ꯃꯇꯝ ꯑꯁꯤ ꯃꯉꯣꯟꯗ ꯂꯩꯇꯦ꯫ ꯇꯥꯏꯒꯔꯅ ꯄ꯭ꯔꯣꯐꯦꯁꯔ ꯀꯤꯔꯋꯥꯏꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯗꯕ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯀꯤꯔꯋꯥꯏꯅ "ꯁꯣꯔꯤ, ꯑꯩ ꯍꯨꯏ ꯃꯆꯤꯟꯖꯥꯛ ꯄꯤꯖꯒꯗꯕ ꯂꯩ, ꯑꯩ ꯁꯪꯗꯦ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯏꯒꯔꯅ "ꯍꯨꯏ ꯃꯆꯤꯟꯖꯥꯛ ꯄꯤꯖꯕ ꯂꯣꯏꯔꯒ ꯎꯅꯁꯦ, ꯑꯩ ꯃꯇꯝ ꯌꯥꯝꯅ ꯂꯧꯔꯣꯏ" ꯍꯥꯏꯅ ꯄ꯭ꯔꯣꯐꯦꯁꯔ ꯀꯤꯔꯋꯥꯏꯗ ꯍꯥꯏꯔꯝꯃꯤ꯫ ꯄ꯭ꯔꯣꯐꯦꯁꯔ ꯀꯤꯔꯋꯥꯏꯅ ꯃꯗꯨꯁꯨ ꯌꯥꯔꯝꯗꯦ꯫ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯥꯏꯒꯔꯅ ꯃꯍꯥꯛ ꯑꯁꯤ ꯃꯀꯣꯛ ꯆꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯎꯅꯅꯕ ꯍꯣꯠꯅꯕꯗꯤ ꯂꯦꯞꯄ ꯂꯩꯇꯦ꯫ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯝꯗꯥꯏꯗ ꯑꯃꯨꯛꯀꯁꯨ ꯇꯥꯏꯒꯔꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯇꯝ ꯌꯥꯝꯅ ꯂꯧꯔꯣꯏ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯔꯣꯀꯦꯠ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯍꯨꯏ ꯑꯗꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯅ ꯃꯇꯝ ꯁꯪꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯏꯒꯔꯅ ꯃꯄꯥꯟꯗ ꯂꯩꯔꯝꯒꯦ ꯍꯥꯏ, ꯑꯗꯨꯕꯨ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨ ꯇꯥꯗꯅ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃ꯭ꯌꯨꯖꯤꯛ ꯊꯥꯕꯒꯤ ꯃꯈꯣꯟ ꯇꯥꯏ꯫ ꯇꯥꯏꯒꯔꯅ ꯊꯣꯡ ꯑꯗꯨ ꯈꯤꯖꯤꯛꯇꯪ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯏ, ꯃꯗꯨꯗ ꯅꯨꯄꯤ ꯑꯃ ꯗꯥꯟꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯏꯒꯔ ꯎꯕꯗ ꯂꯥꯎꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯇꯥꯏꯒꯔ ꯁꯤꯅꯣꯏꯅ ꯍꯥꯏꯔꯛꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ, ꯃꯗꯨꯗꯤ ꯄ꯭ꯔꯣꯐꯦꯁꯔꯒꯤ ꯌꯨꯝꯕꯨ ꯑꯦꯁꯦꯁ ꯇꯧꯕ ꯅꯨꯄꯤ ꯑꯃ ꯂꯩꯕꯅꯤ꯫ ꯏꯟꯗꯤꯌꯟ ꯑꯣꯔꯤꯖꯤꯟ ꯑꯣꯏꯕ ꯕ꯭ꯔꯤꯇꯤꯁ ꯒꯔꯜꯅꯤ, ꯃꯃꯤꯡ ꯖꯣꯌꯥ ꯀꯧꯕꯅꯤ꯫ ꯆꯍꯤ ꯑꯃꯒꯤ ꯇ꯭ꯔꯤꯅꯤꯇꯤ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯗ ꯇꯝꯂꯤꯕꯤ ꯁꯥꯇ꯭ꯔꯤ ꯑꯃꯅꯤ, ꯑꯃꯗꯤ ꯄ꯭ꯔꯣꯐꯦꯁꯔꯒꯤ ꯌꯨꯝꯒꯤ ꯄꯥꯔꯠ ꯇꯥꯏꯝ ꯀꯤꯌꯔꯇꯦꯀꯔꯅꯤ꯫ ꯖꯣꯌꯥꯅ ꯍꯥꯏꯔꯛꯏ, "ꯊꯣꯛꯈ꯭ꯔꯣ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯄ ꯌꯥꯗꯦ"꯫ ꯇꯥꯏꯒꯔꯅ ꯁꯣꯔꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯑꯦ꯫ ꯇꯥꯏꯒꯔ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯣꯌꯥ ꯃꯍꯥꯛꯀꯤ ꯀꯥꯗ ꯍꯟꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯏ꯫ ꯃꯗꯨꯗꯒꯤ ꯇꯥꯏꯒꯔꯗ "ꯅꯪ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤꯕ꯭ꯔꯥ" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯇꯥꯏꯒꯔꯅ ꯍꯥꯏꯔꯛꯏ, "ꯍꯣꯏ, ꯑꯩ ꯑꯉꯥꯎꯕ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨ ꯉꯥꯏꯔꯤ"꯫ ꯖꯣꯌꯥꯅ ꯇꯥꯏꯒꯔꯗ ꯍꯥꯏꯔꯛꯏ, "ꯃꯊꯪꯗꯤ ꯅꯪ ꯕꯦꯜ ꯈꯤꯡꯉꯛꯎ, ꯅꯠꯇ꯭ꯔꯗꯤ ꯅꯪ ꯐꯥꯍꯟꯒꯅꯤ"꯫ ꯇꯥꯏꯒꯔꯅ ꯍꯥꯏꯔꯛꯏ, "ꯁꯣꯔꯤ ꯃꯤꯁ"꯫ ꯖꯣꯌꯥꯅ ꯇꯥꯏꯒꯔꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯇꯥꯏꯒꯔꯅ ꯈꯨꯝꯃꯤ, "ꯈꯪꯂꯝꯂꯣꯏ, ꯑꯩ ꯏꯟꯗꯤꯌꯥꯗꯒꯤ ꯂꯥꯛꯄꯅꯤ"꯫ ꯖꯣꯌꯥꯅ ꯍꯥꯏꯔꯛꯏ, "ꯃꯍꯥꯛ ꯀꯔꯝꯕ ꯃꯇꯝꯗ ꯍꯜꯂꯛꯀꯗꯕꯅꯣ ꯍꯥꯏꯕꯁꯤ ꯍꯥꯏꯕ ꯉꯝꯗꯦ"꯫ ꯇꯥꯏꯒꯔꯅ ꯃꯌꯨꯝ ꯑꯁꯤ ꯃꯥꯒꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯖꯣꯌꯥꯅ "ꯃꯥꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯔꯣꯀꯦꯠꯀ ꯂꯣꯏꯅꯅ ꯌꯥꯝꯅ ꯁꯥꯡꯅ ꯆꯠꯈ꯭ꯔꯦ" ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯇꯥꯏꯒꯔꯅ ꯐꯥꯒꯤ ꯈꯔ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯖꯣꯌꯥꯅ ꯃꯗꯨ ꯀꯌꯥ ꯇꯥꯅꯤꯡꯂꯝꯗꯦ꯫ ꯇꯥꯏꯒꯔꯅ ꯍꯥꯏꯔꯛꯏ, "ꯁ꯭ꯋꯥꯏꯗ ꯑꯩꯒꯤ ꯈꯪꯅꯕ ꯑꯃꯠꯇꯁꯨ ꯂꯩꯇꯦ, ꯁ꯭ꯋꯥꯏꯗ ꯍꯣꯇꯦꯜꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯖꯣꯌꯥꯗ ꯍꯪꯂꯝꯃꯤ꯫ ꯖꯣꯌꯥꯅ ꯃꯥꯅ ꯆꯠꯀꯗꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯍꯣꯇꯦꯜ ꯈꯔꯗꯤ ꯂꯩꯕꯅꯤ, ꯃꯗꯨ ꯌꯦꯡꯉꯨ ꯍꯥꯏꯅ ꯇꯥꯏꯒꯔꯗ ꯍꯥꯏꯔꯛꯏ꯫ ꯇꯥꯏꯒꯔꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯏꯟꯇ꯭ꯔꯣ ꯇꯧꯅꯗ꯭ꯔꯦ"꯫ ꯃꯗꯨꯗꯒꯤ ꯖꯣꯌꯥꯅ ꯈꯨꯝꯂꯛꯏ, "ꯑꯩꯒꯤ ꯃꯤꯡ ꯖꯣꯌꯥ ꯀꯧꯏ, ꯐ꯭ꯔꯦꯟꯁꯤꯡꯅ ꯑꯩꯕꯨ ꯖꯤ ꯍꯥꯏꯅ ꯀꯧꯏ"꯫ ꯇꯥꯏꯒꯔꯅ ꯈꯨꯝꯃꯛꯏ, "ꯑꯩꯒꯤ ꯃꯤꯡ ꯃꯅꯤꯁ ꯆꯟꯗ꯭ꯔ ꯀꯧꯏ, ꯐ꯭ꯔꯦꯟꯁꯤꯡꯅ ꯑꯩꯕꯨ ꯗꯨꯔꯗꯔꯁꯟ ꯍꯥꯏꯅ ꯀꯧꯏ"꯫ ꯖꯣꯌꯥꯅ "ꯀꯔꯤ ꯍꯥꯏꯕ" ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯇꯥꯏꯒꯔꯅ "ꯖꯤ ꯗꯨꯔꯗꯔꯁꯟ" ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯖꯣꯌꯥꯅ "ꯌꯥꯝ ꯄꯛꯇꯕ ꯖꯣꯛꯅꯤ ꯅꯪꯒꯤꯗꯣ" ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯖꯣꯌꯥꯅ ꯇꯥꯏꯒꯔꯕꯨ ꯍꯣꯇꯦꯜꯁꯤꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯍꯪꯍꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯇꯥꯏꯒꯔꯅ ꯍꯣꯇꯦꯜꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯍꯥꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯖꯣꯌꯥꯗ ꯂꯥꯟꯅ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯖꯣꯌꯥꯅ ꯃꯥꯒꯤ ꯍꯣꯁꯇꯦꯜꯗꯤ ꯌꯧꯔꯦ, ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯂꯒꯗꯤ ꯃꯃꯥꯡꯗ ꯍꯣꯇꯦꯜ ꯑꯃꯅꯤꯗꯤ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯏꯒꯔꯗ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯏꯒꯔꯅ ꯖꯣꯌꯥꯅ ꯂꯩꯔꯤꯕ ꯍꯣꯁꯇꯦꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯕꯦꯟꯆ ꯑꯃꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯣꯌꯥꯅ ꯃꯍꯥꯛꯀꯤ ꯊꯣꯡꯅꯥꯎꯗꯒꯤ ꯇꯥꯏꯒꯔꯅ ꯍꯤꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ, ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯇꯥꯏꯒꯔꯕꯨ ꯁꯥꯏꯟ ꯇꯧꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯖꯣꯌꯥꯅ ꯇꯥꯏꯒꯔꯕꯨ ꯄꯥꯏꯞꯇ ꯀꯥꯈꯠꯂꯛꯅꯕ ꯍꯥꯏꯔꯝꯃꯤ, ꯃꯗꯨꯗ ꯇꯥꯏꯒꯔꯅ "ꯃꯁꯤꯗꯤ ꯌꯥꯝꯅ ꯅꯥꯜꯂꯤ, ꯀꯥꯕ ꯉꯝꯗꯦ" ꯍꯥꯏꯅ ꯖꯣꯌꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯖꯣꯌꯥꯅ "ꯑꯩ ꯀꯩꯅꯣꯝꯃ ꯄꯨꯔꯛꯀꯦ" ꯍꯥꯏꯗꯨꯅ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯤꯉꯩꯗ ꯇꯥꯏꯒꯔꯅ ꯄꯥꯏꯞ ꯑꯗꯨ ꯊꯨꯅ ꯀꯥꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯣꯌꯥ ꯊꯣꯛꯂꯛꯂꯒ ꯇꯥꯏꯒꯔ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯥꯏꯞ ꯑꯗꯨꯗ ꯀꯥꯔꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯣꯌꯥꯅ ꯍꯪꯂꯛꯏ, "ꯅꯪꯗꯤ ꯃꯇꯧ ꯀꯔꯝ ꯇꯧꯅ"꯫ ꯇꯥꯏꯒꯔꯅ ꯍꯥꯏꯔꯝꯃꯤ, "ꯅꯥꯟꯗꯕ ꯄꯥꯏꯞ ꯑꯃ ꯌꯥꯎꯔꯝꯃꯤ, ꯃꯗꯨꯗ ꯀꯥꯔꯛꯂꯤꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯖꯣꯌꯥꯅ ꯇꯥꯏꯒꯔꯗ ꯍꯥꯏꯔꯛꯏ, "€100 ꯄꯤꯔꯛꯑꯣ"꯫ ꯇꯥꯏꯒꯔꯅ ꯉꯛꯆꯥꯅꯅ ꯍꯥꯏꯔꯛꯏ, €100? ꯅꯪꯕꯨ ꯀꯔꯤ ꯀꯔꯤ ꯇꯧꯒꯦ"꯫ ꯖꯣꯌꯥꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯔꯨꯝꯗ ꯇꯨꯝꯕ ꯄꯥꯝꯕ꯭ꯔꯥ ꯄꯥꯝꯗꯕ꯭ꯔꯥ? ꯑꯩꯒꯤ ꯐ꯭ꯔꯦꯟ ꯑꯃ ꯂꯩ, ꯃꯍꯥꯛ ꯇꯥꯎꯟꯗ ꯂꯩꯈꯤ, ꯃꯍꯥꯛꯀꯤ ꯀꯥꯗ ꯅꯪ €100ꯗ ꯇꯨꯝꯕ ꯄꯥꯝꯕ꯭ꯔꯥ ꯄꯥꯝꯗꯕ꯭ꯔꯥ"꯫ ꯇꯥꯏꯒꯔꯅ ꯍꯥꯏꯔꯛꯏ, "€100ꯗꯤ ꯌꯥꯝꯃꯜꯂꯤꯗ, ꯍꯣꯇꯦꯜꯗꯒꯤ ꯍꯦꯟꯅ ꯃꯁꯤꯅ ꯍꯦꯟꯅ ꯇꯥꯡꯈ꯭ꯔꯦ"꯫ ꯖꯣꯌꯥꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯕꯦꯟꯆ ꯑꯁꯤꯗ ꯇꯨꯝꯃꯨꯔꯣ"꯫ ꯇꯥꯏꯒꯔꯅ ꯍꯥꯏꯔꯛꯏ, "ꯌꯥꯔꯦ ꯌꯥꯔꯦ, ꯑꯩꯒꯤ ꯖꯦꯀꯦꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕꯅꯤ, ꯅꯪ ꯂꯧꯊꯣꯛꯑꯣ"꯫ ꯖꯣꯌꯥꯅ ꯍꯥꯏꯔꯛꯏ, "ꯅꯪꯕꯨ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ"꯫ ꯇꯥꯏꯒꯔ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯤ, ꯃꯍꯥꯛꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯉꯤ, ꯃꯤ ꯐꯨꯅꯕ, ꯃꯤ ꯍꯥꯠꯄ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯔꯥꯏꯇꯔꯅꯤ"꯫ ꯖꯣꯌꯥꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯄ꯭ꯔꯣꯐꯦꯁꯔ ꯎꯅꯒꯦ ꯍꯥꯏꯁꯤꯕꯨ ꯀꯔꯤ ꯊꯕꯛꯅꯣ"꯫ ꯇꯥꯏꯒꯔꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯏꯕꯅꯤ, ꯐꯥꯏꯅꯦꯁ ꯏꯟꯗꯤꯌꯟ ꯃꯥꯏꯟ ꯍꯥꯏꯔꯤꯕ ꯑꯗꯨꯗ"꯫ ꯄ꯭ꯔꯣꯐꯦꯁꯔ ꯀꯤꯔꯋꯥꯏꯒꯤ ꯋꯥꯔꯤꯁꯨ ꯃꯗꯨꯗ ꯌꯥꯎꯒꯗꯧꯔꯤꯕꯅꯤ꯫ ꯖꯣꯌꯥꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯂꯥꯛꯂꯤꯕꯁꯤꯗꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯅꯕꯒꯤꯗꯃꯛꯇꯅꯤꯅꯦ"꯫ ꯇꯥꯏꯒꯔꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯤꯕꯁꯤ ꯀꯣꯟꯅ ꯑꯣꯏꯔꯗꯤ ꯌꯥꯝ ꯐꯅꯤꯗ"꯫ ꯖꯣꯌꯥꯅ ꯍꯥꯏꯔꯝꯃꯤ, "ꯍꯣꯏ, ꯑꯗꯨꯕꯨ ꯅꯪꯅ ꯄꯥꯏꯞꯇ ꯂꯦꯞꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ"꯫ "ꯆꯪꯁꯤꯜꯂꯣ, ꯒꯨꯗ ꯅꯥꯏꯠ"꯫ ꯖꯣꯌꯥꯅ ꯃꯍꯥꯛꯀꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯊꯤꯡꯖꯤꯜꯂꯝꯃꯤ, ꯃꯗꯨꯗꯒꯤ ꯇꯥꯏꯒꯔꯅ ꯃꯍꯥꯛꯀꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯊꯤꯜꯂꯛꯇꯨꯅ ꯃꯍꯥꯛ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯨꯅ ꯁꯥꯏꯟ ꯇꯧꯔꯝꯃꯤ꯫ ꯖꯣꯌꯥꯅ "ꯅꯪ ꯊꯣꯡꯕ ꯊꯥꯛꯄ꯭ꯔꯥ ꯍꯩꯕ꯭ꯔꯥ" ꯍꯥꯏꯗꯨꯅ ꯇꯥꯏꯒꯔꯕꯨ ꯊꯣꯡꯍꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯣꯌꯥꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯪ ꯂꯨꯍꯣꯡꯂꯕ꯭ꯔꯥ"꯫ ꯇꯥꯏꯒꯔꯅ ꯍꯥꯏꯔꯛꯏ, "ꯒꯔꯜ ꯐ꯭ꯔꯦꯟ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯟꯅ ꯍꯪꯂꯣꯏꯗ꯭ꯔꯣ"꯫
heta luhonglabra hangjilaisibo Zoyana khumlammi nangse lire luhongba yare khanbagini madudagi Tiger na khume ai luhongdre Zoyana hairami karigi luhongdrino Tiger ngakting ngaksa nei mahanga tawkhriba thabaksing aduda madudagi mangna hairei nupi amta phangdrida Zoyana hairei Mr. Writer nanga thiribadu karambano Tiger na hairei yamna henba nateda sweet oiba simple oiba aduni kanagumba ama aibu maha khaktagi oina hingba pangba Zoyana hairei wow yama romantic oiko adubu style dadi nangse khara dilire Tiger na hairei asengbara nangna ahanbani aigi punsida asumaina hairakpase Zoyana hairei karibuno Tiger na hairei romantic mathangi nimita Zoyana hairaklami nang Professor Kidwai ga matam khara punba pamba natro Tiger na hairaklami mane adu oirabdi aina mabu khara hena khanglagani Zoyana hairei ai mabu wari sanaduna yenge hayeng ayuk magi yumda lao ai wasakpati nateko Tiger na hairei kasu kaideda madudagi Zoya magi rehearsal play adu thengi haiduna chatkirami Gopi amadi Tiger lambi da wari sanaduna lai Gopi na hairei hojikti nang Professor ga naksinana ba honagadabani Tiger na hairei mafam asida laiba music se yamna pukchen sengi makoi gi thong phawba lock tawde Professor adugi mayumda changsillaga mahaki computer adu phawba puduna chelakpa yagani sinoi sarna ikoida sengna hairaklibaduni mahaki computer adu ikoina darkar oide aikoina tawgadabasi mahak kari tawri kanaga unai kanaga wari sanai haibadu yengchinba khaki wani Tiger na hairei aina khallibasi nupi adugi matengdagi mahaki mayumda changba asini mahakna hayeng ayuk aibu kourai Gopi na hairaklami good plan mathanggi numita Tiger Professor adugi mayumda lai mahakna thong adu thilli madudagi Zoya thoklai Tiger na Zoya da hangi mahak asida leibro Zoya na kumlaklami leiramba yai Tiger na Professor Kidwai da hairami sar ai Indian finance mine hairiba aduda ai lari ibani Professor Kidwai na hairaklami ai se angawba scientist amani masini India government na aingonda khalliba Tiger na hairei nate sar de modest oi Professor Kidwai na hairaklami kari tawji haibano Tiger na hairei sar aina pambadi sar ga ayamba matamda leiminabani lairik ibada madu yamna kanagani sar na morning note iba matamda aisu sar ga managda leiba yarani sar na college arpa matamda sar ge thabak amadi sar gi research adu yengba yarani sar na yumda halaklaba matamda sar ga wari sanaba yarani observe tawba yarani sar ge nakta leiba yarani constant company amagi type ta Professor Kidwai na hairei Mr. Chandra nang mafam asida ai maramda lari iba laibra natraga aingonda luhongba laibra Zoya amadi Tiger wari sana lai Tiger na hairei Zoya nangi hostel yore Tiger na hairei Zoya horen kainom charusi yagadro Zoya na hairei Mr. Writer nang aibu date tawsi tholo hairibro Tiger na hairei date nateda Zoya na hairei aigi friends singa loina na horen nungdang di chathokani nangsu lao yararo aina nangbu bill gi paisa adu thienge Tiger na soidana lake hairami Zoya na hairei khara cool oina lao adumaina nattabida Tiger Zoya khoigi manakta laglammi Tiger Zoya ubada makhut hairami Zoya su makhut hairaklammi Zoya na introduce tawi masi aigi friend Manish ni mahak India dagi lakpani Zoya gi mamanaba amana Tiger da nangi taran tare haiduna dart adu pirammi Tiger na dart adu bull's eyes ta ummak panab langami mayamna mahak puthaganai Zoya na di mahak pu hairamoga na khalubani tanja adu da Gopi na phone tawsilaklami aduga Tiger da hairei kaino nangna bull's eyes ta ummak panab langi dubo nang mafam asida laisi writer sari natraga James Bond sari bo Tiger na hairei khange ai khange matungdai tawroroi Gopi na hairei nupi du nangonda miyeng amadi tawiko Tiger na hairame pangano masisu aigi thabakni Zoya gi mamanaba duna aikoi maiki party chalasi lao haina makoi bu koroklami Zoya na hairei party du chaluse nuwaini haina Tiger da hairame Tiger na nang chalo aidi lehorage hairame Tiger na chatsi yadaba adu dagi Zoya na nakoi chalo aikoi lehorage konamu unasi haina hairame Tiger na Zoya da hairei ai lehuwe haibagira nang chalo dana haina Zoya da hairame Zoya na hairei karigino nang dinner gi paisa tingdana batorage hairo Tiger amadi Zoya dinner gi damakta tangri kebab order tawkhirame Zoya na Tiger da hairei nang yengbada writer mande yengu nangi khutche phunaba thinaba tawba mising gi khut mali Zoya na makha tarei nang kari gi writer oiribano Tiger na hairei aigi thamoina pamjabagini Zoya na hairei nang di laibak phai mi khara khaktani
ꯃꯁꯥꯒꯤ ꯊꯃꯣꯏꯅ ꯄꯥꯝꯖꯕ ꯑꯗꯨ ꯇꯧꯕ ꯐꯪꯂꯤꯕꯁꯦ꯫ ꯇꯥꯏꯒꯔꯅ ꯖꯣꯌꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯅ ꯁꯤꯅꯣꯏ ꯁꯥꯔꯅ ꯇꯥꯛꯂꯛꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯅ ꯈꯜꯂꯤꯕ ꯑꯗꯨ ꯇꯧꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕꯕꯨ ꯅꯪꯅ ꯇꯧꯕ ꯇꯥꯔꯕꯗꯤ ꯅꯪꯁꯦ ꯁꯤꯔꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯖꯣꯌꯥꯅ ꯃꯈꯥ ꯇꯥꯔꯛꯏ, ꯊꯃꯣꯏꯒꯤ ꯑꯄꯥꯝꯕꯗ ꯆꯠꯂꯤꯕ ꯃꯤ ꯑꯗꯣ ꯃꯍꯥꯛꯅ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯏꯒꯔꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯆꯪꯂꯛꯄꯗ ꯅꯨꯄꯥ ꯑꯃꯅ ꯃꯀꯣꯛꯇ ꯕꯣꯇꯜꯅ ꯊꯣꯝꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯐꯨꯔꯝꯂꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯒꯣꯄꯤꯅ ꯇꯥꯏꯒꯔꯗ ꯍꯥꯏꯔꯛꯏ, ꯃꯗꯨ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯇꯥꯏꯒꯔꯅ ꯍꯥꯏꯔꯛꯏ, ꯅꯠꯇꯦ ꯒꯣꯄꯤ, ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯃꯤ ꯑꯃꯅꯤ꯫ ꯄ꯭ꯔꯣꯐꯦꯁꯔꯒ ꯑꯩꯒ ꯅꯛꯁꯤꯟꯅꯕ ꯎꯕ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯧꯔꯛꯄꯅꯤ ꯃꯗꯨ꯫ ꯒꯣꯄꯤꯅ ꯍꯥꯏꯔꯛꯏ, ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯑꯐꯕ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯗꯨ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯁꯤ꯫ ꯇꯥꯏꯒꯔꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯑꯗꯨꯒꯤꯗꯃꯛꯇꯅꯤ꯫ ꯇꯥꯏꯒꯔꯅ ꯖꯣꯌꯥꯗ ꯒꯤꯐ ꯑꯣꯏꯅ ꯄꯤꯅꯕꯒꯤꯗꯃꯛꯇ ꯗ꯭ꯔꯦꯁ ꯑꯃ ꯈꯟꯗꯨꯅ ꯒꯣꯄꯤꯗ ꯐꯖꯕ꯭ꯔꯥ ꯍꯪꯂꯝꯃꯤ꯫ ꯒꯣꯄꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪ ꯃꯁꯤꯅ ꯀꯔꯤ ꯇꯧꯅꯗꯣꯏꯅꯣ? ꯇꯥꯏꯒꯔꯅ ꯍꯥꯏꯔꯛꯏ, ꯃꯁꯤ ꯖꯣꯌꯥꯗ ꯄꯤꯔꯒ ꯊꯦꯡꯛ ꯌꯨ ꯍꯥꯏꯍꯜꯂꯛꯅꯕꯅꯤ꯫ ꯃꯁꯤꯁꯨ ꯇꯣꯉꯥꯟꯕ ꯃꯤꯁꯟ ꯑꯃꯅꯤ꯫ ꯒꯣꯄꯤꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯃꯤꯁꯟ ꯑꯗꯨꯔꯣ ꯅꯠꯇ꯭ꯔꯒ ꯑꯅꯧꯕ ꯃꯤꯁꯟ ꯑꯃ ꯑꯃꯨꯛ ꯍꯧꯔꯕ꯭ꯔꯣ? ꯖꯣꯌꯥ ꯁꯣ ꯎꯠꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯇꯤꯡ ꯗꯤꯖꯥꯏꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯏꯒꯔꯅ ꯄꯨꯔꯛꯂꯤꯕ ꯑꯗꯨ ꯎꯕꯗ ꯖꯣꯌꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯒꯤꯐꯂꯣ ꯅꯪꯅ ꯄꯨꯔꯛꯂꯤꯕꯗꯣ? ꯇꯥꯏꯒꯔꯅ ꯃꯥꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯁꯤꯅ ꯑꯍꯥꯟꯕꯅꯤ ꯅꯨꯄꯤꯗ ꯒꯤꯐ ꯄꯤꯕꯁꯦ꯫ ꯖꯣꯌꯥꯅ ꯇꯥꯏꯒꯔꯗ ꯍꯥꯏꯔꯝꯃꯤ, ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯕ ꯌꯥꯔꯕ꯭ꯔꯣ? ꯇꯥꯏꯒꯔꯅ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯖꯣꯌꯥ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ, ꯃꯗꯨ ꯃꯦꯖꯤꯀꯦꯜ ꯁ꯭ꯇꯥꯔ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯇꯨ ꯑꯣꯏꯔꯝꯃꯤ꯫ ꯖꯣꯌꯥꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯈꯪꯂꯤꯕꯅꯣ? ꯇꯥꯏꯒꯔꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯔꯨꯝꯗ ꯊꯋꯥꯟꯃꯤꯆꯥꯛꯀꯤ ꯃꯑꯣꯡꯒꯨꯝꯅ ꯇꯧꯕ ꯄꯣꯠ ꯌꯥꯝꯅ ꯂꯩ꯫ ꯅꯪ ꯃꯗꯨ ꯄꯥꯝꯗ꯭ꯔꯕꯣ? ꯖꯣꯌꯥꯅ ꯈꯨꯝꯃꯛꯏ, ꯅꯠꯇꯦ ꯃꯅꯤꯁ, ꯃꯁꯤ ꯑꯩ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯇꯥꯏꯒꯔꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯔꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯄꯤꯗꯤ? ꯖꯣꯌꯥꯅ ꯈꯨꯝꯃꯛꯏ, ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯤꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯏꯇꯤꯡ ꯗꯤꯖꯥꯏꯟ ꯇꯧꯕꯗ ꯌꯥꯎꯕ ꯅꯨꯄꯥ ꯑꯃꯅ ꯂꯥꯏꯠ ꯑꯗꯨꯅ ꯀꯥꯞꯊꯒꯗꯕ ꯖꯒꯥꯗꯨ ꯇꯥꯛꯅꯕ ꯖꯣꯌꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯖꯣꯌꯥꯅ ꯍꯥꯏꯔꯛꯏ, ꯇ꯭ꯔꯦꯛ ꯅꯝꯕꯔ 9ꯗꯨ ꯊꯥꯔꯛꯑꯣ, ꯑꯩ ꯆꯠꯀꯗꯕ ꯄꯥꯊ ꯑꯗꯨ ꯇꯥꯛꯂꯛꯂꯒꯦ꯫ ꯖꯣꯌꯥꯅ ꯇꯥꯏꯒꯔꯗ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯇ ꯄꯥꯡꯕꯤꯒꯦꯔꯥ? ꯑꯩ ꯏꯊꯟꯗ ꯇꯧꯕ ꯌꯥꯗ꯭ꯔꯦ꯫ ꯇꯥꯏꯒꯔꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯗꯥꯟꯁ ꯇꯧꯕ ꯍꯩꯇꯦ꯫ ꯖꯣꯌꯥꯅ ꯍꯥꯏꯔꯛꯏ, ꯀꯅꯥꯝꯇꯅ ꯅꯉꯣꯟꯗ ꯗꯥꯟꯁ ꯇꯧ ꯍꯥꯏꯕ ꯅꯠꯇꯦ, ꯑꯩꯉꯣꯟꯗ ꯄꯥꯏꯔꯛꯑꯣ ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯤꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯛꯑꯣ꯫ ꯇꯥꯏꯒꯔ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ, ꯃꯗꯨꯗꯒꯤ ꯖꯣꯌꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯇꯧꯔꯝꯃꯤ꯫ ꯇꯥꯏꯒꯔ ꯉꯥꯏꯍꯥꯛ ꯇꯔꯪ ꯃꯥꯂꯪꯗ ꯇꯥꯎꯗꯨꯅ ꯂꯩ, ꯃꯗꯨꯗꯒꯤ ꯖꯣꯌꯥꯅ ꯍꯥꯏꯔꯛꯏ, म्यूजिक लोइख्रे। टाइगर ज्ञान लाई मदुदगी जोयाना करी तौरबगे हाइना हंगलम्मी। टाइगरना कोक ngawे हाइरई मदुदगी जोयाना थमोइ पेना नोकचखी। मदुगी मतुंगदा टाइगर अमदी जोयागी इसै अमा लेरे। जोया साइकल थौदुना लाई, टाइगरना तानरक्तुना हाइरई, जोया नंग हौरे नुमिदांग थोलकेरा? जोयाना हाइरई, करिगिनो नंगना चेलिदुबो? टाइगरना हाइरई, नंग साइकल थौरिदुदी। जोयासु ओ हाइरगा साइकल दु खामी। जोयाना हाइरई, करी तौरगे? टाइगरना हाइरई, हौरे नुमिदांग उनबा यागद्रा? जोयाना ngakna हाइरई, हौरे नुमिदांग। टाइगरना हाइरई, हौरे नुमिदांग असिनी यामना मरु ओइरिसे। जोयाना हाइरई, मिस्टर राइटर, नंगिसे अइंगोंदा डेट तौसी थोलओ हाइरिब्रा? टाइगरना हाइरई, होय जोयाजी। जोयाना हाइरई, मफम कदाइदनो करंबा मतमदनो? टाइगरना हाइरई, सेंट्रल पार्क पुंग 13 चपचाना। जोयाना ngakna हाइरई, पुंग 13 हाइबा? टाइगरना हाइरई, पुंग 13 असि यामना मरु ओइ। होय हाइरमगा जोया चटख्रे। टाइगर कैंडल अमा चुखतुना जोयाबु ngairammi। तंजा अदुदा रॉकेटना खोंबगी मखोन ताइ। जोयासु मतुंगदा लाक्तुना टाइगरगी मनाक्ता चंगलई। टाइगरना हाइरई, जोयाजी अइ नंगोंदा कैनोमा येंगहनगे लाओ हाइना हाइरम्मी। उचेक स्वान जुरा अमा इसिंगदे इरुइदुना लैबा अदु येंगहलम्मी। जोयाना हाइरई, कयादा फजरिबा, नंगना मसी येंगहन्नबगिरा अइबु मफम असिदा कौरिबा? टाइगरना मथक्ता खुदोंबी थिंदुना थवामिचाक मथिसिंग तारगलिबा अदु येंगहलम्मी। असुमना थवामिचाक मथि तारकपा असि चही 10-15 की मनुंगदा अमुखक्तमक थोकपनी। टाइगरना हाइरई, मसिगी ममांगदा तारखिबा थवामिचाक मथि अदु कदाइ का मतमदा तारखिबनो नंग खंगहौब्रा? जोयाना हाइरई, 16 जून 1991 पुंग 13:55 ताबदा। मतम अदु अइ चही 3 सूरे। अइगी बाबागी अरिबा जीप अमा लेरम्मे। जीप अदुदा अइखोइबु शहरदगी यामना थापना पुरकलम्मी, थवामिचाक मथि तारकपा येंगनबगिदमक्ता। अतियादा थवामिचाक येंगबना अइखोइदा लैरिबा अवाबा नुंगाइतबसिंग अदु कोहनबा ngami। मरमदि नहाकना नुंसिजरिबा मिसक अदो मथक्ता थवामिचाक ओइना nganduna lei। अइखोइबु मथक्तगी येंगथरक्तुना ब्लेस पिरई। अंगांग अमा ओइबनिना मदुगी वारिसिंग अदु ताबदा यामना नुंगाइरम्मी। ana हाइरई, जी नहाकी फादर कदाइदा लैगे? जोयाना खुदोंबी थिंदुना मथक्ता लई हाइना ताई। टाइगरना करंबनो हाइना हंगी। जोयाना हाइरई, आदा लैरे। टाइगरना हाइरई, अइगी बाबागी ममांगदा लैरे। टाइगरगी मतौ अदुदा जोया नोई। टाइगरना हाइरई, नहाकी बाबागी मिंग करी कौबगे? जोयाना हाइरई, नजरजंग कौई। टाइगरना हाइरई,
ꯅꯖꯔ ꯁꯥꯐ, ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯂꯣꯠꯇꯣꯏꯅꯣ? ꯅꯪꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯂꯞ ꯎꯔꯤꯕꯅꯤ꯫ ꯑꯩꯁꯦ ꯈꯔꯗꯤ ꯄꯪꯉꯤ, ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯅ ꯑꯩꯕꯨ ꯒꯗꯗꯨ ꯀꯧꯔꯤꯕꯅꯤ꯫ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯕ ꯄꯥꯝꯃꯤ, ꯑꯗꯨꯕꯨ ꯑꯩ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯈꯪꯗꯦ꯫ ꯅꯖꯔ ꯁꯥꯐ, ꯑꯗꯣꯝꯒꯤ ꯃꯤꯠꯌꯦꯡꯗꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯄꯥꯝꯕꯒꯦ? ꯑꯩꯉꯣꯟꯗ ꯇꯤꯞꯁ ꯈꯔ ꯄꯤꯕꯤꯔꯛꯑꯣ꯫ ꯖꯣꯌꯥꯅ ꯇꯥꯏꯒꯔꯗ ꯍꯥꯏꯔꯛꯏ, ꯃꯅꯤꯁ, ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯕ ꯄꯥꯝꯕꯅꯣ? ꯊꯃꯣꯏꯒꯤ ꯃꯔꯣꯜꯗꯤ ꯊꯃꯣꯏꯅ ꯈꯪꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯖꯣꯌꯥꯁꯨ ꯆꯪꯈ꯭ꯔꯦ, ꯇꯥꯏꯒꯔꯁꯨ ꯍꯜꯂꯛꯂꯦ꯫ ꯇꯥꯏꯒꯔ ꯒꯣꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ, ꯑꯗꯨꯒ ꯊꯣꯡ ꯊꯤꯜꯂꯛꯏ꯫ ꯒꯣꯄꯤꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯗꯧꯔꯒꯦ? ꯇꯥꯏꯒꯔꯅ ꯍꯥꯏꯔꯛꯏ, ꯑꯩꯉꯣꯟꯗ ꯌꯨ ꯈꯔ ꯄꯤꯊꯣꯛꯑꯣ꯫ ꯇꯥꯏꯒꯔ ꯑꯃꯗꯤ ꯒꯣꯄꯤ ꯌꯨ ꯊꯛꯅ ꯊꯛꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯒꯣꯄꯤꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯇꯥꯏꯒꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒꯨꯝꯕ ꯃꯤꯁꯦ ꯅꯨꯡꯁꯤꯅꯕꯗꯤ ꯌꯥꯗꯕ꯭ꯔꯥ? ꯒꯣꯄꯤꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤ ꯌꯥꯗꯅꯤ, ꯑꯗꯨꯕꯨ ꯃꯤꯁꯟ ꯃꯅꯨꯡꯗꯗꯤ ꯃꯗꯨ ꯌꯥꯔꯣꯏ꯫ ꯇꯥꯏꯒꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯃꯤꯁꯟ ꯆꯪꯗꯕꯁꯤ ꯀꯗꯥꯏ ꯀꯥꯟꯗ ꯑꯣꯏꯒꯦ? ꯃꯤꯁꯟ ꯑꯅ ꯁꯨꯝ ꯇꯧ ꯂꯩꯔꯦ, ꯃꯤꯁꯟꯁꯤ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤ ꯂꯩꯈꯤꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯔꯔꯣꯏꯗ꯭ꯔꯥ? ꯒꯣꯄꯤꯅ, ꯖꯣꯌꯥꯅ ꯅꯪꯕꯨꯁꯨ ꯍꯥꯏꯔꯒ ꯂꯦꯞꯄꯤ꯫ ꯇꯥꯏꯒꯔꯅ ꯃꯈꯥ ꯁꯝꯊꯔꯛꯏ, ꯖꯣꯌꯥꯅ ꯔꯥꯏꯇꯔ ꯃꯅꯤꯁ ꯆꯟꯗ꯭ꯔꯗꯨ ꯄꯥꯝꯃꯦ, ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯅꯤꯁꯁꯨ ꯅꯠꯇꯦ, ꯔꯥꯏꯇꯔꯁꯨ ꯅꯠꯇꯦ꯫ ꯑꯩꯕꯨ ꯀꯅꯥꯅꯣ? ꯁꯣꯝꯗꯅ ꯑꯩꯒꯤ ꯃꯤꯡꯁꯦ ꯄꯨꯡꯍꯣꯡꯗ ꯍꯣꯡꯉꯦ꯫ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯑꯩꯕꯨ ꯀꯔꯤ ꯃꯤꯡ ꯊꯣꯟꯕꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯔꯦ꯫ ꯒꯣꯄꯤꯅ ꯍꯥꯏꯔꯛꯏ, ꯇꯥꯏꯒꯔ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯀꯔꯤꯅꯣ? ꯇꯥꯏꯒꯔ, ꯁꯤꯅꯣꯏ ꯁꯥꯔꯅ ꯑꯩꯕꯨ ꯑꯃꯨꯛꯇꯪꯈꯛ ꯇꯥꯏꯒꯔ ꯀꯧꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯉꯣꯟꯗ ꯇꯥꯏꯒꯔ ꯀꯧꯔꯦ꯫ ꯇꯥꯏꯒꯔ ꯍꯥꯏꯔꯤꯁꯤꯗꯤ ꯍꯨꯏꯗ ꯊꯣꯟꯕ ꯃꯃꯤꯡꯅꯤ꯫ ꯒꯣꯄꯤꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯇꯧꯒꯅꯨ ꯍꯥꯏꯅ? ꯍꯧꯖꯤꯛꯇꯤ ꯍꯥꯏꯈꯣꯗꯅ ꯊꯦꯡꯀ꯭ꯌꯨꯗꯣ꯫ ꯋꯥ ꯑꯃꯗꯤ ꯍꯥꯏꯌꯨꯔꯥ? ꯅꯪꯅ ꯚꯥꯕꯤ ꯐꯖꯕ ꯑꯃꯗꯤ ꯈꯜꯂꯦ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 5 ꯇꯥꯔꯦ, ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯃꯨꯔꯣ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯅ ꯚꯥꯕꯤꯒꯤ ꯄ꯭ꯂꯦ ꯂꯩꯔꯦ꯫ ꯇꯥꯏꯒꯔ ꯖꯣꯌꯥ ꯈꯣꯏꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯦ ꯑꯗꯨ ꯌꯦꯡꯕ ꯂꯥꯛꯏ, ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯅꯨꯄꯥ ꯑꯃꯅ ꯊꯤꯡꯖꯤꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕꯗ ꯅꯨꯄꯥ ꯑꯗꯨ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯝꯕ ꯅꯨꯄꯥ ꯑꯗꯨ ꯃꯥꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯦꯛꯁꯀ꯭ꯌꯨꯖ ꯃꯤ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨꯕꯗ ꯅꯨꯄꯥ ꯑꯗꯨ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯇꯥꯏꯒꯔꯅ ꯁꯨꯝ ꯇꯥꯟꯅꯔꯛꯄ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯡꯃꯩ ꯁꯠꯇꯣꯛꯇꯨꯅ ꯇꯥꯏꯒꯔ ꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯄꯛꯏ꯫ ꯑꯗꯨꯕꯨ ꯇꯥꯏꯒꯔ ꯃꯍꯥꯛ ꯇꯥꯟꯅꯕꯗꯤ ꯂꯦꯞꯇꯦ꯫ ꯅꯨꯄꯥ ꯑꯗꯨ ꯃꯦꯇ꯭ꯔꯣ ꯇ꯭ꯔꯦꯟ ꯑꯃꯗ ꯆꯣꯡꯁꯤꯟꯗꯨꯅ ꯇꯣꯡꯂꯒ ꯂꯥꯛꯏ, ꯑꯗꯨꯕꯨ ꯇꯥꯏꯒꯔꯗꯤ ꯃꯦꯇ꯭ꯔꯣ ꯇ꯭ꯔꯦꯟ ꯑꯗꯨ ꯇꯣꯡꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯆꯦꯜꯂꯛꯇꯨꯅ ꯃꯥꯅ ꯃꯦꯇ꯭ꯔꯣ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯣꯡꯈꯠꯂꯝꯃꯤ꯫ ꯃꯦꯇ꯭ꯔꯣ ꯇ꯭ꯔꯦꯟ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯊꯛꯇ ꯃꯤ ꯂꯩꯔꯦ ꯈꯪꯕꯗꯒꯤ ꯇ꯭ꯔꯦꯟ ꯑꯗꯨ ꯈꯥꯝꯅꯕ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯇꯥꯏꯒꯔꯅ ꯇꯥꯟꯅꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯐꯨꯔꯝꯃꯤ ꯑꯃꯗꯤ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯁ꯭ꯄꯤꯗ ꯌꯥꯡꯅ ꯆꯦꯜꯍꯜꯂꯝꯃꯤ꯫ ꯃꯦꯇ꯭ꯔꯣ ꯇ꯭ꯔꯦꯟ ꯑꯗꯨꯅ ꯂꯝꯕꯤꯗ ꯂꯩꯕ ꯀꯥꯔ ꯑꯃ ꯊꯣꯝꯒꯥꯏꯔꯝꯃꯤ, ꯃꯗꯨꯗꯒꯤ ꯇꯥꯏꯒꯔ ꯃꯦꯇ꯭ꯔꯣ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯅꯥꯟꯊꯔꯛꯂꯝꯃꯤ꯫ ꯇꯥꯏꯒꯔꯅ ꯇꯥꯟꯅꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯏꯒꯔꯗ ꯅꯣꯡꯃꯩ ꯀꯥꯞꯄꯛꯏ꯫ ꯅꯨꯄꯥ ꯑꯗꯨ ꯅꯣꯡꯃꯩ ꯃꯔꯨ ꯂꯣꯏꯊꯣꯛꯈꯤꯔꯝꯃꯤ, ꯃꯗꯨꯗꯒꯤ ꯇꯥꯏꯒꯔꯅ ꯇ꯭ꯔꯦꯟ ꯃꯅꯨꯡꯗ ꯆꯣꯡꯁꯤꯟꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯨꯔꯝꯃꯤ꯫ ꯇꯥꯏꯒꯔꯅ ꯅꯨꯄꯥ ꯑꯗꯨ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯪꯊꯣꯛꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯇ꯭ꯔꯦꯟ ꯑꯗꯨꯗꯒꯤ ꯆꯣꯡꯊꯒꯦ ꯇꯧꯔꯝꯃꯤ꯫ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯄꯦꯁꯦꯟꯖꯔꯁꯤꯡ ꯑꯗꯨꯅ ꯇꯥꯏꯒꯔꯗ ꯇ꯭ꯔꯦꯟ ꯑꯗꯨꯅ ꯒꯥꯔꯤ ꯃꯌꯥꯝ ꯑꯃ ꯊꯣꯝꯒꯗꯧꯔꯦ ꯍꯥꯏꯅ ꯇꯥꯛꯂꯝꯃꯤ꯫ ꯇꯥꯏꯒꯔꯅ ꯆꯦꯟꯁꯤꯟꯗꯨꯅ ꯇ꯭ꯔꯦꯟ ꯑꯗꯨ ꯂꯦꯞꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯇ꯭ꯔꯦन ꯑꯗꯨ ꯂꯦꯞꯄꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯄꯤꯔꯤꯕ ꯃꯩꯒꯤ ꯁꯄ꯭ꯂꯥꯏ ꯑꯗꯨ ꯊꯥꯗꯠꯇꯨꯅ ꯇ꯭ꯔꯦꯟ ꯑꯗꯨ ꯂꯦꯞꯍꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯦꯇ꯭ꯔꯣ ꯇ꯭ꯔꯦꯟ ꯑꯗꯨ ꯂꯦꯞꯈ꯭ꯔꯦ꯫ ꯇ꯭ꯔꯦꯟ ꯑꯗꯨꯅ ꯊꯦꯡꯒꯥꯏꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯀꯗꯕ ꯀꯌꯥ ꯑꯃꯗꯒꯤ ꯇꯥꯏꯒꯔꯅ ꯀꯜꯂꯝꯃꯤ꯫ ꯒꯣꯄꯤꯅ ꯇꯥꯏꯒꯔꯗ ꯍꯥꯏꯔꯛꯏ, ꯗꯕꯂꯤꯟ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯒꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯅꯪꯅ ꯃꯤꯅꯤꯠ 10ꯒꯤ ꯃꯅꯨꯡꯗ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈ꯭ꯔꯦ꯫ ꯑꯦꯖꯦꯟꯠ ꯑꯗꯨꯅ ꯅꯥꯟꯊꯣꯛꯑꯒ ꯆꯦꯟꯈ꯭ꯔꯦ꯫ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯇꯥꯏꯒꯔ? ꯇꯥꯏꯒꯔꯅ ꯍꯥꯏꯔꯛꯏ, ꯁꯤꯆꯨꯑꯦꯁꯟ ꯑꯗꯨꯗ ꯃꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯃꯥꯅ ꯑꯩ ꯔꯥꯏꯇꯔ ꯅꯠꯇꯦ ꯍꯥꯏꯕꯁꯨ ꯈꯪꯏ꯫ ꯒꯣꯄꯤꯅ ꯍꯥꯏꯔꯛꯏ, ꯃꯥ ꯈꯛꯇ ꯅꯠꯇꯦ, ꯁꯤꯇꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯅꯪꯕꯨ ꯔꯥꯏꯇꯔ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯈꯪꯂꯒꯅꯤ꯫ ꯍꯧꯖꯤꯛ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨ ꯀꯗꯥꯏ ꯂꯩꯒꯦ? ꯇꯥꯏꯒꯔꯅ ꯈꯨꯝꯃꯛꯏ, ꯄ꯭ꯂꯦꯗꯨ ꯌꯦꯡꯉꯝꯒꯅꯤ, ꯅꯠꯇ꯭ꯔꯗꯤ ꯃꯥ ꯀꯥꯏ ꯂꯩꯗꯣꯏꯅꯣ? ꯒꯣꯄꯤꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯣ, ꯅꯪ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯣ, ꯃꯍꯥꯛꯀ ꯄ꯭ꯂꯦ ꯑꯗꯨ ꯌꯦꯡꯉꯨꯔꯣ, ꯄꯨꯂꯤꯁꯇꯩꯁꯨ ꯁꯦꯐ ꯑꯣꯏꯔꯅꯤ, ꯑꯩ ꯁꯤꯅꯣꯏ ꯁꯥꯔꯗ ꯁꯦꯀ꯭ꯌꯨꯔ ꯂꯥꯏꯟꯗ ꯄꯥꯎ ꯐꯥꯎꯅꯔꯒꯦ, ꯑꯗꯨꯒ ꯑꯩ ꯅꯉꯣꯟꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯀꯦ꯫ ꯐꯣꯟꯗꯨ ꯁ꯭ꯋꯤꯆ ꯑꯣꯟꯗ ꯊꯝꯃꯨ, ꯅꯃꯥꯏꯗ ꯈꯔ ꯁꯣꯛꯏꯗꯣ ꯈꯔ ꯌꯦꯡꯉꯨ, ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯁꯤꯁꯨ ꯄꯥꯏꯁꯤꯜꯂꯨ ꯍꯥꯏꯅ ꯇꯥꯏꯒꯔꯗ ꯄꯤꯔꯝꯃꯤ꯫ ꯇꯥꯏꯒꯔꯅ ꯍꯥꯏꯔꯝꯃꯤ, ꯑꯇꯩꯗꯤ ꯀꯔꯤ ꯂꯩꯔꯤꯒꯦ? ꯒꯣꯄꯤꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯅꯪꯅ ꯂꯣꯏꯅ ꯃꯥꯡꯍꯜꯂꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯀꯩꯁꯨ ꯂꯩꯇ꯭ꯔꯦ꯫ ꯆꯠꯂꯣ, ꯅꯪ ꯚꯥꯕꯤꯒ ꯐꯝꯃꯤꯟꯅꯗꯨꯅ ꯄ꯭ꯂꯦ ꯑꯗꯨ ꯌꯦꯡꯉꯨꯔꯣ꯫ ꯇꯥꯏꯒꯔ ꯄ꯭ꯂꯦ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯁꯤꯅꯣꯏꯒꯤ ꯃꯅꯥꯛ ꯋꯥꯏꯗ ꯐꯝꯂꯝꯃꯤ꯫ ꯇꯥꯏꯒꯔꯅ ꯖꯣꯌꯥ ꯎꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯅ ꯊꯝꯁ ꯑꯞꯀꯤ ꯁꯥꯏꯟ ꯇꯧꯔꯝꯃꯤ꯫ ꯒꯣꯄꯤꯅ ꯇꯥꯏꯒꯔꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯄ꯭ꯔꯣꯐꯦꯁꯔꯒꯤ ꯌꯨꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯦ꯫ ꯇꯥꯏꯒꯔꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯕꯨ ꯄ꯭ꯔꯣꯐꯦꯁꯔꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯅ꯫ ꯒꯣꯄꯤꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯣ꯫ ꯇꯥꯏꯒꯔ ꯆꯦꯜꯂꯛꯇꯨꯅ ꯄ꯭ꯔꯣꯐꯦꯁꯔꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯏ ꯑꯃꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯇꯥꯏꯒꯔ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯏ꯫ ꯇꯥꯏꯒꯔꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯑꯦꯝ ꯇꯧꯔꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯈꯨꯠ ꯊꯥꯡꯀꯠꯂꯣ, ꯇꯞꯅ ꯂꯩꯊꯣꯔꯛꯎ꯫ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯃꯤ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯖꯣꯌꯥ ꯑꯣꯏꯔꯝꯃꯤ꯫ ꯇꯥꯏꯒꯔꯅ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯄ꯭ꯂꯦ ꯁꯥꯟꯅꯐꯝꯗ ꯂꯩꯍꯧꯗꯥꯏꯅꯦ? ꯖꯣꯌꯥꯅ ꯄ꯭ꯔꯣꯐꯦꯁꯔꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯨꯗꯒꯤ ꯐꯥꯏꯜꯁꯤꯡ ꯀꯣꯄꯤ ꯇꯧꯕ ꯑꯗꯨ ꯇꯥꯏꯒꯔꯅ ꯎꯔꯝꯃꯤ꯫
टाइगर जोयागा अहानबा थेंनखिबा मिकुपसिंग अदु निंगसिंगलई अदुगा हायरई नंग ISI एजेंट ओइरमबा टाइगर न मखुता पाइरिबा नोंमई अदु जोयादा एम तौदुना हायरई हौगलो जोया हौगलई टाइगर न चंगसिनदुना मसादा नोंमईगुंबा यावब्रा हायदुना चेक तौरमी मदुदगी जोयाबु फमनबा हायरम्मी टाइगर न चौक्रीदा फमथदुना हायरई नंगसे ISI की थबक यामना ngamba एजेंट अमा ओइरमलबा असिगुंबा सिचुएशन असिदा अखोइना करी तौबगे हायबदो नंगदि खंगलमगनी हौजिकसु अइना नंगोंदा हायरी नंगोंदा ऑप्शन अनि लै अखोइगा लोइनना थबक तौरो अखोइदि इंफॉर्मेशन सिंग अदु लोइना पिरओ मदु नत्रगना अइना नंबु मफम असिदा हालगनी जोयाना तपना हायरी अइना अइगी लेबाकु मिराइदुना अइना नंगोंदा कैदोंगदसु इंफॉर्मेशन सिंग असि पिथोक लोइ हौजि एंगोंदा लैरिबसि चॉइस अमा खक्तनी मदु नंगी खुत्ता लैरे टाइगर हौगलई महाकी नोंमई मतोन अदुदा साइलेंसर की मशीन अदु लैसिल्ली मदुदगी महाक जोयादा एम तौई अदुबु नोंमई अदु कापा ngamlamde टाइगर न हायरई अइगी मिंग मनीष कौदे अदुगा अइसे राइटर अमसु नत्ते मसी नत्तबा अइना नंगोंदा हाइख्रिबसिंग अदो असुंबा ngakतनी अइना नंगी नफमदगी खंगबा पामी अइना नंगी मित्त उखिबदो करीगी मिनंबा ओइरमलिबनो जोयाना खुमई अतई अतोप तौबा नत्ते अइसु अइगी थबक तौजबनी मदुदगी टाइगर नोंमई अदु थांगतुना कापलई फिल्म असिगी इंटरवल मतांग असिदा ओइखी मथंगी सिंदा सिनोइना टाइगर दा हायरई टाइगर नंगोंदे असाइन तौकिबा थबक सिंगसे अकोनबदा मी हेता हाली मदुगी असाइनमेंट अदुदा नंगा तौरिबदो अखोइना पामदे टाइगर न हायरम्मी सर सिचुएशन अदु यामना फत्तबदगी तौबनी मफम अदुदा अइ सीबा नत्रगा मखोइगी एजेंट अदु सीबा ओइदोइनी सेनोइना हायरई पुलिसने एजेंट अदुगी बॉडी अदु फंगले नंगोंदा ट्रेल अमता वालहौबा लैते हाइना अइना खल्ली नते सर अइना मागी हार्ड डिस्क अदु पोरे मदु जोशीदा सबमिट तौखरबनी सिनोइना हायरई अदुदी नंग रिपोर्ट फाइल तौरो मदुदगी टाइगर हौगतुना चलमी सिनोइना कौरई टाइगर नंग मथंगी असाइनमेंट की दमकता रेडी दे लैरबरा टाइगर न हायरई अइ फील्ड ऑपरेशन असिदा सोक्थरे मतम खरदी डेस्क जॉब ओइने असाइन तौबियो मदु हायरमलगा टाइगर चटखिरमी जोयाग उनखिबा चलमिनखिबा मयामसिंग अदो टाइगर काउबा ngamlamde मतम सुपदा महाक निंगसिंगदुना लैरम्मी मिस्टर बागा ऑफिस की थोलक्तुना टाइगर दा थबक यामना चिल्लिब्रो कदाइदा चक्कदबा लैयोगे मथंगी मिशन दी हायदुना हंगलम्मी टाइगर न महाक चलोरोय हायना हायरम्मी मदुदगी मिस्टर बागाना नहाकु युम फावबा थिनबिरमगे हायदुना मखोय अनि गाड़ी तोमिनदुना लागलम्मी चना मिस्टर बागाना वारी सारई UN की फॉरेन मिनिस्टर की मीटिंग असे मथंग इस्तांबुल दा पांगथोलगनी हाय कश्मीर की इशू सिंगसे अमुक हना पुथोकनी हायदुना पाकिस्तान की डेलीगेट सिंगना थाबा मेसेज अमा अखोइना इंटरसेप्ट तौई मदुदगी पाकिस्तान की सोर्स खुदिंगमक मॉनिटर तौनबा सिनोय सारना अइंगोंदा हायरे ngasi numit kuni की ममांग दगी numit खुदिंग की मेसेज सिंग इंटरसेप्ट तौरिबनी मखोइना सिजिनबा कोचिंग असिदि लोरे फिल्म की एक्टर एक्ट्रेस सिंग की ममिंग टीवी चैनल सिंग की ममिंग GTV दूरदर्शन टाइगर न हायरई अइ हौजिंगमा इंटरसेप्ट तु येंगबा पामी मिस्टर बागाना महार नुमि खुदिंग इंटरसेप्ट तौरिबसिंग अदु पुथोक्तुना टाइगर दे येंगहल्ली मथंगी सिंदा सेनोइना टाइगर दा हायरई नंगना डेस्क जॉब पीबीओ हायरगा अमुक इस्तांबुल दा चटके हायरिबदुना करिगिनो टाइगर न हायरई कॉन्फ्रेंस अदुदा डिप्लोमेट की हेना स्पाइस मयाम अमसु लाकनी पृथ्वी की मफम कयादगी ऑफिशियल मयाम अम लाकनी सर मदु यामना कानरबा इंटेलिजेंस इंफॉर्मेशन नि मदुबु कुमाइना अइना यावरोइदोइनो सर सेनोइना हायरई फरे टाइगर न पिनरो लोसलुरो अइखोइ इस्तांबुल दा चलसी हौजिक भारत की फॉरेन मिनिस्टर अमदी महाकी टीम सिंग इस्तांबुल दा कॉन्फ्रेंस अदु यावबलाए पाकिस्तान की टीम दा जोया यावरप अदु टाइगर न उरमी फिल्म अदुदा ममांग की सीन अमा फ्लैशबैक तौरे टाइगर न काबलक लिबा नोंमई अदु जोया की ममांग अदुदा लैरिबा लेम अदुदा ओइरमी टाइगर न तानाबदा नांथोक्तुना चेनखिबा नुपा अदु पाकिस्तानी एजेंट नि महाक चंगलक्तुना टाइगर फुनरमी महाक फुनर मतुंगदा टाइगर नुपा अदु मंगक्ता वयारना लाखतुना हालमी टाइगर न जोया दा हायरई नंग मफम मसिदगी चटख्रो अइखोगी मी यौरकलगनी टाइगर न अमुकजु चलो हायदुना लावरई मसी फावबनी फ्लैशबैक की सीन असी टाइगर अमदी जोया कॉन्फ्रेंस अदु यावरमी टाइगर न जोया दा येंगी जोया नसु टाइगर दा येंगलई जोया कॉन्फ्रेंस हॉल अदुदगी थोलई टाइगर सु हवतुना माकी मतुंग इनरई जोया टैक्सी अमा तोंगदुना चखी टाइगर सु मतुंगदा टैक्सी अमा तोंगदुना इनरई रेड लाइट जगह अमदा गाड़ी अदु ngakhtang खामलिङैदा टाइगर न माकी टैक्सी दगी कुमथरक्तुना जोया की टैक्सी अदुदा काखलई टैक्सी ड्राइवर अदुना हायरम्मी नंग कनानो टाइगर न खुमी अइ मागी ममानबनी टाइगर न ओल्ड टाउन तमना चलो हायना हायरम्मी
ꯇꯥꯏꯒꯔ ꯑꯃꯗꯤ ꯖꯣꯌꯥ ꯍꯧꯖꯤꯛ ꯑꯣꯜ ꯇꯥꯎꯟ ꯌꯧꯔꯦ꯫ ꯇꯥꯏꯒꯔꯅ ꯖꯣꯌꯥꯗ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯛꯂꯤꯕ? ꯇꯥꯏꯒꯔꯅ ꯖꯣꯌꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯍꯥꯏ, ꯍꯥꯏꯌꯨ ꯖꯣꯌꯥ꯫ ꯖꯣꯌꯥꯅ ꯍꯥꯏꯔꯛꯏ, ꯅꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ? ꯇꯥꯏꯒꯔꯅ ꯍꯥꯏꯔꯛꯏ, ꯅꯣꯡꯃꯩ ꯑꯗꯨ ꯅꯪꯅ ꯄꯥꯏꯔꯝꯂꯕꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯏꯒꯅꯤ꯫ ꯖꯣꯌꯥꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯔꯥꯏꯕ ꯅꯠꯇꯦ, ꯅꯪꯅ ꯍꯥꯠꯈꯤꯕ ꯐꯤꯔꯣꯖ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕꯅꯤ꯫ ꯇ꯭ꯔꯦꯅꯤꯡ ꯑꯃꯗꯤ ꯗ꯭ꯌꯨꯇꯤ ꯇꯧꯔꯕ ꯅꯨꯄꯤ ꯑꯗꯣ ꯅꯨꯡꯁꯤꯅꯕꯒꯤ ꯑꯌꯥꯕ ꯄꯤꯗꯦ꯫ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯕꯁꯨ ꯑꯁꯦꯡꯕ ꯃꯃꯤꯡ ꯐꯥꯎꯕ ꯈꯪꯗꯕ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯔꯤꯕ ꯃꯤ ꯑꯗꯨꯗ ꯀꯔꯝꯅ ꯅꯨꯡꯁꯤ ꯍꯥꯏꯗꯣꯏꯅꯣ? ꯑꯩꯅ ꯃꯗꯨ ꯍꯥꯏꯇꯥꯔꯒꯁꯨ ꯀꯔꯤ ꯑꯐꯕ ꯑꯣꯏꯗꯣꯏꯅꯣ? ꯑꯩꯈꯣꯏ ꯑꯅꯤ ꯀꯩꯗꯧꯉꯩꯗꯁꯨ ꯄꯨꯟꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯄꯨꯜꯂꯒꯁꯨ ꯀꯔꯤ ꯑꯔꯊ ꯊꯣꯛꯇꯣꯏꯅꯣ? ꯋꯥꯒꯥ ꯕꯣꯔꯗꯔꯗ ꯍꯦꯟꯁꯦꯛ ꯇꯧꯅꯕ ꯅꯠꯇ꯭ꯔꯒ AIRꯗ ꯏꯁꯩ ꯑꯃꯅ ꯑꯃꯒꯤ ꯈꯟꯅꯕ ꯑꯗꯨ ꯅꯠꯇꯅ꯫ ꯑꯩ ISIꯅꯤ ꯑꯗꯨꯒ ꯅꯪꯅ RAWꯅꯤ꯫ ꯑꯩꯈꯣই ꯑꯅꯤ ꯌꯦꯛꯅꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤꯅ ꯑꯩꯈꯣꯏꯕꯨ ꯄꯨꯟꯅ ꯀꯩꯗꯧꯉꯩꯗꯁꯨ ꯂꯩꯍꯜꯂꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯀꯩꯗꯧꯉꯩꯗꯁꯨ ꯄꯨꯟꯅ ꯂꯩꯍꯜꯂꯣꯏ꯫ ꯅꯪꯅ ꯈꯪꯂꯤꯕꯗꯨꯅꯤ, ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯇꯥꯟꯅꯔꯛꯀꯅꯤ, ꯑꯩꯈꯣꯏꯕꯨ ꯍꯤꯡꯅ ꯀꯩꯗꯧꯉꯩꯗꯁꯨ ꯊꯥꯗꯣꯔꯛꯂꯣꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯑꯕꯔꯥꯔꯒꯤ ꯐꯣꯟ ꯂꯥꯛꯏ꯫ ꯖꯣꯌꯥꯅ ꯃꯍꯥꯛ ꯂꯥꯛꯂꯦ ꯍꯥꯏꯅ ꯀꯦꯞꯇꯦꯟ ꯑꯕꯔꯥꯔꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯏꯁꯩ ꯑꯃ ꯂꯩꯔꯦ꯫ ꯗꯤꯄ꯭ꯂꯣꯃꯦꯠ ꯃꯌꯥꯝꯅ ꯗꯥꯟꯁ ꯇꯧꯔꯤꯕ ꯕꯣꯜꯔꯨꯝ ꯑꯗꯨꯗ ꯖꯣꯌꯥ ꯀꯦꯞꯇꯦꯟ ꯑꯕꯔꯥꯔꯒ ꯂꯣꯏꯅꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯥꯏꯒꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯖꯣꯌꯥꯗ ꯗꯥꯟꯁ ꯇꯧꯃꯤꯟꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯖꯣꯌꯥꯅ ꯌꯥꯔꯛꯂꯝꯗꯦ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨ ꯗꯥꯟꯁ ꯇꯧꯕꯗꯨ ꯑꯆꯨꯝꯕ ꯅꯠꯇꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯇꯥꯏꯒꯔꯅ ꯍꯥꯏꯔꯝꯃꯤ, ꯃꯁꯤ ꯄꯤꯁ ꯀꯟꯐꯔꯦꯟꯁꯅꯤ, ꯗꯤꯄ꯭ꯂꯣꯃꯦꯠ ꯃꯌꯥꯝ ꯑꯃꯁꯨ ꯗꯥꯟꯁ ꯇꯧꯔꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯗꯤꯄ꯭ꯂꯣꯃꯦꯠꯁꯤꯡꯗꯤ ꯀꯥꯆꯤꯟꯗ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯖꯣꯌꯥꯅ ꯗꯥꯟꯁ ꯇꯧꯃꯤꯟꯅꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯔꯨꯜꯒꯤ ꯋꯥꯡꯃꯗꯅꯤ ꯍꯥꯏꯅ ꯌꯥꯔꯝꯗꯦ꯫ ꯀꯦꯞꯇꯦꯟ ꯑꯕꯔꯥꯔꯅ ꯃꯉꯛ ꯍꯥꯏꯗꯨꯅ ꯖꯣꯌꯥꯗ ꯑꯌꯥꯕ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯇꯥꯏꯒꯔꯅ ꯖꯣꯌꯥꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯗꯤꯄ꯭ꯂꯣꯃꯦꯠꯁꯤꯡꯅ ꯗꯥꯟꯁ ꯇꯧꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯂꯥꯛꯏ꯫ ꯃꯗꯨꯗꯒꯤ ꯖꯣꯌꯥꯅ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯏꯒꯔꯅ ꯍꯥꯏꯔꯝꯃꯤ, ꯖꯣꯌꯥ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯆꯨꯝꯃꯤ꯫ ꯁꯪꯁꯥꯔ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯄꯨꯟꯅ ꯀꯩꯗꯧꯉꯩꯗꯁꯨ ꯂꯩꯍꯜꯂꯣꯏ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯃ ꯁꯦꯝꯂꯁꯤ, ꯂꯥꯛꯂꯣ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯟꯈ꯭ꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯖꯣꯌꯥꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯇꯥꯏꯒꯔꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯈꯠꯅꯗꯨꯅ ꯂꯩꯈꯤꯗꯣꯏꯅꯣ ꯍꯥꯏꯕ ꯏꯁꯣꯔ ꯈꯛꯇꯅ ꯈꯪꯏ꯫ ꯃꯗꯨ ꯑꯩꯈꯣꯏꯅ ꯉꯥꯏꯕ ꯉꯝꯂꯔꯣꯏ꯫ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯆꯦꯟꯕꯗꯤ ꯈꯔ ꯂꯨꯅ ꯊꯣꯛꯀꯅꯤ꯫ ꯃ꯭ꯌꯨꯖꯤꯛ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯈꯨꯠꯇ ꯂꯩꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯦ꯫ ꯇꯥꯏꯒꯔ ꯑꯃꯗꯤ ꯖꯣꯌꯥ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯀꯥꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯕꯣꯠ ꯑꯃ ꯊꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯣꯟꯁꯤꯡ ꯑꯗꯨ ꯏꯁꯤꯡꯗ ꯂꯪꯊꯈꯤꯔꯝꯃꯤ꯫ ꯇꯥꯏꯒꯔꯒꯤ ꯐꯣꯟ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯂꯥꯛꯂꯝꯃꯤ ꯁꯦꯅꯣꯏꯗ꯫ ꯃꯍꯥꯛ ꯄꯥꯀꯤꯁꯇꯥꯅꯤꯁꯤꯡꯅ ꯐꯥꯔꯝꯂꯒꯅꯤ ꯍꯥꯏꯅ ꯈꯟꯅꯔꯤ꯫ ꯄꯥꯎ ꯑꯗꯨ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯇꯅꯕ ꯁꯤꯅꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯤꯅꯣꯏꯅ ꯒꯣꯄꯤꯕꯨ ꯂꯟꯗꯟꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯊꯪꯒꯤ ꯐ꯭ꯂꯥꯏꯠꯇ ꯂꯥꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯇꯥꯏꯒꯔ ꯑꯃꯗꯤ ꯖꯣꯌꯥ ꯕꯦꯡꯛꯇꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯂꯝꯃꯤ꯫ $47,000 ꯂꯧꯊꯣꯛꯈꯤꯕꯒꯤ ꯄꯥꯎ ꯑꯗꯨ ꯑꯦꯖꯦꯟꯠ ꯑꯃꯅ ꯁꯦꯅꯣꯏꯗ ꯇꯝꯂꯝꯃꯤ꯫ ꯁꯦꯅꯣꯏꯅ ꯃꯗꯨꯗꯒꯤ ꯈꯪꯂꯛꯏ ꯇꯥꯏꯒꯔ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕ ꯅꯠꯇꯦ ꯍꯥꯏꯕ꯫ ꯁꯣꯝꯗꯅ ꯇꯥꯏꯒꯔ ꯑꯃꯗꯤ ꯖꯣꯌꯥ ꯃꯁꯛ ꯈꯪꯗꯅꯕꯒꯤꯗꯃꯛꯇ ꯑꯁꯥꯕ ꯄꯥꯁꯄꯣꯔꯠꯁꯤꯡ ꯁꯥꯔꯝꯃꯤ꯫ ꯁꯦꯅꯣꯏꯅ ꯒꯣꯄꯤꯗ ꯍꯥꯏꯔꯝꯃꯤ, ꯇꯥꯏꯒꯔꯗ ꯃꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯀꯌꯥꯝ ꯌꯥꯝꯅ ꯂꯩꯈꯤꯕꯒꯦ꯫ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯑꯗꯨꯅ ꯑꯇꯣꯞꯄꯒꯤ ꯈꯨꯠꯇ ꯌꯧꯈꯤꯕ ꯇꯥꯔꯕꯗꯤ ꯋꯥꯔꯜꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯑꯦꯖꯦꯟꯠꯁꯤꯡ ꯑꯗꯨꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯒꯗꯣꯔꯤ꯫ ꯒꯣꯄꯤꯅ ꯍꯥꯏꯔꯝꯃꯤ, ꯃꯉꯣꯟꯗ ꯏꯟꯐꯣꯔꯃꯦꯁꯟ ꯀꯌꯥꯝꯅ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯦ, ꯑꯗꯨꯕꯨ ꯇꯥꯏꯒꯔꯅ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯀꯅꯥꯗꯁꯨ ꯄꯤꯊꯣꯛꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯗꯦꯂꯤꯒꯦꯠ ꯅꯨꯄꯤ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯥꯛꯂꯝꯃꯤ꯫ ꯒꯣꯄꯤꯅ ꯁꯤꯅꯣꯏꯗ ꯄꯥꯀꯤꯁꯇꯥꯅꯤ ꯗꯦꯂꯤꯒꯦꯠꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯖꯣꯌꯥꯁꯨ ꯌꯥꯎꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯥꯏꯒꯔꯅ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯑꯕꯔꯥꯔ ꯎꯔꯝꯃꯤ꯫ ꯆꯤꯡꯅꯕꯗꯒꯤ ꯃꯥꯅ ꯑꯕꯔꯥꯔꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯖꯣꯌꯥ ꯊꯣꯛꯂꯛꯇꯨꯅ ꯀꯦꯞꯇꯦꯟ ꯑꯕꯔꯥꯔꯗ ꯀꯔꯤꯒꯤ ꯀꯧꯔꯛꯂꯤꯕꯅꯣ ꯈꯪꯈ꯭ꯔꯕꯗꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯦꯞꯇꯦꯟ ꯑꯕꯔꯥꯔꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯁꯦ ꯀꯔꯤ ꯇꯧꯔꯝꯒꯗꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ, ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯦꯖꯦꯟꯠꯅꯤ꯫ ꯖꯣꯌꯥꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ, ꯈꯔ ꯈꯥꯡꯉꯣ, ꯃꯍꯥꯛꯄꯨ ꯑꯄꯪꯕ ꯁꯤꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯑꯕꯔꯥꯔꯅ ꯍꯥꯏꯔꯛꯏ, ꯅꯪ ꯀꯔꯤ ꯇꯧꯔꯒ ꯂꯩꯔꯤꯕꯅꯣ, ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯍꯧꯖꯤꯛ ꯖꯣꯌꯥꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯍꯥꯛ ꯑꯩꯉꯣꯟꯗ ꯆꯤꯡꯅꯗ꯭ꯔꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯄꯨꯔꯛꯄꯗꯗꯤ ꯈꯤꯇꯪ ꯔꯤꯁꯀꯤ ꯑꯣꯏ꯫ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯄꯨꯔꯛꯀꯅꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯅꯠꯇꯦ꯫ ꯃꯐꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ, ꯃꯍꯥꯛꯄꯨ ꯊꯤꯔꯤ꯫
ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯩ ꯑꯦꯌꯔꯄꯣꯔꯠꯇ ꯄꯨꯔꯛꯀꯦ, ꯑꯩꯈꯣꯏꯒꯤ ꯄꯨꯡ 10:30ꯒꯤ ꯀꯖꯥꯀꯤꯁꯇꯥꯟꯒꯤ ꯐ꯭ꯂꯥꯏꯠꯇ ꯇꯣꯡꯂꯛꯀꯗꯣꯏꯅꯤ꯫ ꯖꯣꯌꯥꯅ ꯃꯍꯥꯛꯀꯤ ꯃꯁꯛ ꯈꯪꯗꯅꯕ ꯁꯦꯝꯕ ꯄꯥꯁꯄꯣꯔꯠ ꯑꯗꯨ ꯎꯠꯂꯝꯃꯤ꯫ ꯇꯥꯏꯒꯔꯁꯨ ꯑꯩꯒ ꯂꯣꯏꯅꯅ ꯂꯥꯛꯀꯅꯤ ꯑꯁꯤꯒꯨꯝꯂꯕ ꯄꯥꯁꯄꯣꯔꯠ ꯁꯤꯖꯤꯟꯅꯗꯨꯅ꯫ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣ ꯑꯦꯌꯔꯄꯣꯔꯠꯇ ꯀꯥꯞꯍꯧꯔꯣ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯀꯖꯥꯀꯤꯁꯇꯥꯟꯒꯤ ꯁ꯭ꯇꯦꯁꯟꯗ ꯊꯥꯔꯣ, ꯃꯗꯨꯗꯒꯤꯗꯤ ꯅꯉꯣꯟꯗ ꯁꯤꯟꯅꯔꯕꯅꯤ꯫ ꯇꯥꯏꯒꯔ ꯃꯈꯣꯏꯅ ꯁꯥꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯅ ꯇꯥꯍꯧꯏ꯫ ꯖꯣꯌꯥ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯇꯥꯏꯒꯔ ꯃꯁꯝ ꯑꯃꯗꯤ ꯃꯀꯣꯏ ꯍꯥꯞꯆꯤꯜꯂꯤ꯫ ꯇꯥꯏꯒꯔꯅ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯑꯦꯝ ꯇꯧꯏ꯫ ꯃꯗꯨꯗꯒꯤ ꯖꯣꯌꯥꯅ ꯍꯥꯏꯔꯛꯏ, "ꯁꯦꯀꯦꯟꯗ ꯑꯃꯒꯤꯗꯤ ꯑꯩ ꯁꯛ ꯈꯪꯂꯨꯗ꯭ꯔꯦ"꯫ ꯇꯥꯏꯒꯔꯅ ꯈꯨꯝꯂꯛꯏ, "ꯑꯩꯗꯤ ꯅꯪꯕꯨ ꯐꯖꯅ ꯈꯪꯏ"꯫ ꯖꯣꯌꯥꯅ ꯍꯥꯏꯔꯛꯏ, "ꯇꯤꯀꯦꯠꯁꯨ ꯀꯛꯑꯦ, ꯄꯥꯁꯄꯣꯔꯠꯁꯨ ꯁꯦꯝꯕ ꯂꯣꯏꯔꯦ, ꯆꯠꯄ ꯌꯥꯔꯦ"꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯦꯌꯔꯄꯣꯔꯠꯇ ꯂꯥꯛꯂꯝꯃꯤ꯫ ꯖꯣꯌꯥꯗ ꯐꯣꯇꯣ ꯀꯥꯞꯍꯧꯏ꯫ ꯖꯣꯌꯥꯅ ꯇꯥꯏꯒꯔꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯥꯏꯠ ꯑꯦꯅꯥꯎꯟꯁ ꯇꯧꯈ꯭ꯔꯦ, ꯑꯩꯈꯣꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ" ꯍꯥꯏꯔꯝꯃꯤ꯫ ꯇꯥꯏꯒꯔꯅ ꯍꯥꯏꯔꯝꯃꯤ, "ꯀꯖꯥꯀꯤꯁꯇꯥꯟꯒꯤ ꯐ꯭ꯂꯥꯏꯠꯀꯤ ꯃꯇꯝ ꯄꯨꯡ 1 ꯋꯥꯠꯂꯤ"꯫ ꯖꯣꯌꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯈꯣꯏ ꯀꯖꯥꯀꯤꯁꯇꯥꯟꯗ ꯆꯠꯂꯔꯣꯏ"꯫ ꯇꯥꯏꯒꯔꯅ, "ꯃꯗꯨꯗꯤ ꯀꯗꯥꯏꯗꯅꯣ"꯫ ꯖꯣꯌꯥꯅ ꯍꯥꯏꯔꯝꯃꯤ, "ꯌꯦꯡꯗ ꯌꯦꯡꯉꯣ, ꯊꯨꯅ ꯂꯥꯛꯑꯣ"꯫ ꯇꯥꯏꯒꯔ ꯑꯃꯗꯤ ꯖꯣꯌꯥ ꯐ꯭ꯂꯥꯏꯠ ꯇꯣꯡꯗꯨꯅ ꯍꯧꯖꯤꯛ ꯆꯠꯈ꯭ꯔꯦ꯫ ꯐ꯭ꯂꯥꯏꯠ ꯃꯅꯨꯡꯗ ꯖꯣꯌꯥꯅ ꯍꯥꯏꯔꯝꯃꯤ, ꯃꯥꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯈꯪꯕ꯭ꯔꯥ ꯍꯪꯂꯝꯃꯤ꯫ ꯇꯥꯏꯒꯔꯅ "ꯈꯪꯗꯦ" ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯖꯣꯌꯥꯅ ꯍꯥꯏꯔꯝꯃꯤ, "ꯅꯨꯃꯤꯠ ꯑꯗꯨꯗ ꯕꯣꯜꯔꯨꯝꯗ ꯅꯪꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯇꯧꯍꯟꯕꯅꯤ"꯫ ꯀꯦꯞꯇꯦꯟ ꯑꯕꯔꯥꯔꯅ ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯁꯥꯅ ꯊꯣꯡꯅ ꯍꯔꯥꯎꯅ ꯐꯥꯕꯤꯌꯨ ꯍꯥꯏꯅ ꯂꯥꯛꯂꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯪꯕꯨ ꯐꯥꯅꯕ ꯄ꯭ꯂꯥꯟ ꯇꯧꯈꯤꯕꯅꯤ꯫ ꯖꯣꯌꯥꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯩꯅ ꯀꯦꯞꯇꯦꯟ ꯑꯕꯔꯥꯔꯒ ꯋꯥꯔꯤ ꯁꯥꯅꯕꯗꯨ ꯎꯔꯒ ꯀꯔꯤꯒꯤꯅꯣ ꯑꯦꯌꯔꯄꯣꯔꯠꯇ ꯂꯥꯛꯂꯤꯕꯗꯤ"꯫ ꯇꯥꯏꯒꯔꯅ ꯍꯥꯏꯔꯛꯏ, "ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯀꯣꯛꯅ ꯈꯜꯂꯛꯄꯁꯤꯡ ꯑꯗꯨ ꯇꯧꯏ, ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯔꯦ꯫ ꯑꯩꯒꯤ ꯗꯤꯁꯤꯖꯟ ꯑꯗꯨꯅ ꯑꯩꯕꯨ ꯀꯗꯥꯏ ꯇꯥꯟꯅ ꯄꯨꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯕ ꯄꯥꯝꯕꯒꯤꯅꯤ꯫ ꯑꯩꯅ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯀꯖꯥꯀꯤꯁꯇꯥꯟꯗ ꯀꯔꯤ ꯊꯣꯛꯇꯣꯏꯅꯣ"꯫ ꯁꯣꯝꯗꯅ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯦꯖꯦꯟꯠꯁꯤꯡꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯌꯥꯎꯔꯛꯇ꯭ꯔꯦ꯫ ꯑꯦꯖꯦꯟꯠ ꯑꯃꯅ ꯒꯣꯄꯤꯗ ꯃꯈꯣꯏ ꯂꯥꯛꯇꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯏꯁꯇꯥꯟꯕꯨꯜ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯄꯥꯏꯒꯗꯕ ꯐ꯭ꯂꯥꯏꯠ ꯑꯁꯤ ꯂꯟꯗꯟꯗ 719 ꯑꯃꯗꯤ ꯐ꯭ꯔꯦꯡꯛꯐꯔꯠꯇ 723ꯅꯤ꯫ ꯇꯣꯇꯦꯜ ꯅꯝꯕꯔ ꯑꯣꯐ ꯄꯦꯁꯦꯟꯖꯔ ꯑꯁꯤ 1,09,19,902ꯅꯤ꯫ ꯃꯈꯣꯏꯕꯨ ꯐꯪꯅꯕ ꯊꯤꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯅ ꯒꯣꯄꯤꯅ ꯁꯤꯅꯣꯏꯗ ꯇꯝꯂꯝꯃꯤ꯫ ꯁꯤꯅꯣꯏꯅ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯃꯗꯨ ꯈꯪꯗꯦ, ꯃꯈꯣꯏꯕꯨ ꯐꯪꯅꯕ ꯊꯤꯌꯨ"꯫ ꯒꯣꯄꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯁꯔ, ꯇꯥꯏꯒꯔꯅ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯕ ꯑꯣꯏꯔꯝꯂꯕꯗꯤ ꯃꯈꯣꯏꯕꯨ ꯐꯪꯅꯕ ꯊꯤꯕ ꯍꯥꯏꯕꯁꯤ ꯑꯔꯨꯕ ꯑꯃ ꯑꯣꯏꯒꯅꯤ"꯫ ꯁꯤꯅꯣꯏꯅ ꯒꯣꯄꯤꯗ ꯍꯥꯏꯔꯝꯃꯤ, "ꯇꯥꯏꯒꯔ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯂꯣꯏꯅ ꯈꯪꯕꯅꯤ, ꯑꯗꯨꯅ ꯃꯍꯥꯛꯅ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯑꯗꯨ ISIꯒꯤ ꯈꯨꯠꯇ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯥꯕꯨ ꯐꯪꯅꯕ ꯊꯤꯒꯗꯕꯅꯤ"꯫ ꯒꯣꯄꯤꯅ ꯁꯤꯅꯣꯏꯗ ꯍꯪꯂꯝꯃꯤ, "ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯄ ꯄꯥꯝꯗ꯭ꯔꯕꯗꯤ"꯫ ꯁꯤꯅꯣꯏꯅ ꯍꯥꯏꯔꯛꯏ, "ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯗꯨ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ"꯫ ꯅꯤꯡꯁꯤꯡꯒꯗꯕ ꯑꯃꯅ, ꯍꯛꯆꯥꯡ ꯑꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯉꯝꯗꯅꯕ ꯃꯑꯣꯡꯗ ꯇꯧꯔꯝꯒꯗꯕꯅꯤ꯫ ꯇꯥꯏꯒꯔ ꯑꯃꯗꯤ ꯖꯣꯌꯥ ꯀ꯭ꯌꯨꯕꯥ ꯌꯧꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯀꯣꯏꯕ ꯊꯣꯛꯂꯛꯄꯗ ꯃꯤꯑꯣꯏ ꯈꯔꯅ ꯖꯣꯌꯥꯒꯤ ꯕꯦꯒ ꯑꯗꯨ ꯃꯨꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯐꯨꯕꯗ ꯁꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯐꯨꯔꯤꯕ ꯑꯗꯨ CCTV ꯀꯦꯃꯦꯔꯥꯒꯤ ꯃꯃꯥꯡꯗ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯕꯨ ꯐꯥꯅꯕ ꯄꯨꯂꯤꯁꯅ ꯊꯤꯔꯛꯂꯝꯃꯤ꯫ ꯍꯕꯥꯅꯥ ꯏꯝꯕꯦꯁꯤꯗꯒꯤ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯇꯥꯏꯒꯔ ꯑꯃꯗꯤ ꯖꯣꯌꯥꯒꯤ ꯂꯩꯐꯝ ꯁꯤꯅꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯇꯥꯏꯒꯔ ꯑꯃꯗꯤ ꯖꯣꯌꯥ ꯃꯈꯣꯏ ꯑꯅꯤ ꯕꯣꯛꯁꯤꯡ ꯃꯦꯆ ꯑꯃ ꯌꯦꯡꯂꯤꯉꯩꯗ ꯄꯨꯂꯤꯁꯅ ꯊꯤꯔꯛꯄ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯇꯥꯏꯒꯔ ꯑꯃꯗꯤ ꯖꯣꯌꯥ ꯕꯦꯡꯛꯇꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯂꯒ ꯒꯥꯔꯤ ꯑꯃ ꯂꯩꯗꯨꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯔꯥꯚꯥꯅꯥꯗ ꯆꯠꯈꯤꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯝꯃꯤ꯫ ꯕꯦꯡꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯇꯥꯏꯒꯔ ꯑꯃꯗꯤ ꯖꯣꯌꯥꯒꯤ ꯐꯣꯇꯣ ꯌꯥꯎꯕꯗꯨꯗ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯛꯂꯝꯃꯤ꯫ ꯖꯣꯌꯥ ꯀꯦꯞꯇꯦꯟ ꯑꯕꯔꯥꯔꯅ ꯐꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯥꯏꯒꯔ ꯍꯜꯂꯛꯂꯦ, ꯒꯥꯔꯤ ꯖꯤꯞ ꯑꯃ ꯂꯩꯔꯛꯂꯦ ꯍꯥꯏꯗꯨꯅ ꯖꯣꯌꯥꯗ ꯎꯠꯂꯤ꯫ ꯖꯣꯌꯥꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯡꯊꯔꯛꯏ꯫ ꯇꯥꯏꯒꯔꯅ ꯁꯣꯔꯤ ꯍꯥꯏꯔꯝꯃꯤ, "ꯑꯩꯅ ꯅꯪꯒꯤ ꯕꯥꯕꯥ ꯅꯤꯡꯁꯤꯡꯅꯕ ꯖꯤꯞ ꯑꯁꯤ ꯂꯩꯔꯛꯈꯤꯕ ꯅꯠꯇꯦ" ꯍꯥꯏꯔꯝꯃꯤ꯫ ꯖꯣꯌꯥꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯇꯝ ꯂꯣꯏꯔꯦ, ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯅꯪꯕꯨ ꯉꯥꯏꯔꯤꯕꯅꯤ"꯫ ꯇꯥꯏꯒꯔꯅ "ꯀꯅꯥ ꯀꯅꯥꯅꯣ" ꯍꯥꯏꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯌꯦꯡꯉꯤ꯫ ꯖꯣꯌꯥꯅ ꯍꯥꯏꯔꯛꯏ, "ꯇꯥꯏꯒꯔ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯇꯧꯔꯨꯅꯨ, ꯑꯩꯅ ꯈꯪꯏ, ꯗꯔꯀꯥꯔ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯐꯥꯎꯕ ꯍꯥꯠꯈꯤꯒꯅꯤ"꯫ ꯇꯥꯏꯒꯔ ꯑꯃꯗꯤ ꯖꯣꯌꯥ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯗꯨꯗꯒꯤ ꯑꯂꯥꯛꯄ ꯒꯥꯔꯤ ꯑꯃꯗ ꯆꯣꯡꯈꯠꯇꯨꯅ ꯅꯞꯂꯒ ꯆꯦꯜꯂꯛꯂꯦ꯫ ꯀꯦꯞꯇꯦꯟ ꯑꯕꯔꯥꯔ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯒ꯭ꯔꯨꯞꯁꯤꯡ ꯒꯥꯔꯤ ꯊꯧꯗꯨꯅ ꯇꯥꯟꯅꯔꯛꯏ꯫ ꯇꯥꯏꯒꯔ ꯑꯃꯗꯤ ꯖꯣꯌꯥꯒꯤ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯛꯂꯦ꯫
ꯑꯗꯨꯒ ꯆꯦꯜꯂꯛꯂꯦ꯫ ꯇꯥꯟꯅꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯇꯥꯏꯒꯔꯒ ꯐꯨꯅꯔꯝꯃꯤ꯫ ꯖꯣꯌꯥ ꯆꯦꯜꯂꯛꯄꯗ ꯑꯕꯔꯥꯔ ꯈꯣꯏꯒꯤ ꯄꯥꯔꯇꯤ ꯑꯗꯨꯅ ꯊꯠꯂꯤ꯫ ꯇꯥꯏꯒꯔꯅ ꯃꯐꯝ ꯑꯗꯨꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒ ꯐꯨꯅꯔꯝꯃꯤ꯫ ꯖꯣꯌꯥ ꯃꯈꯨꯠꯇ ꯍꯦꯟꯀꯞ ꯄꯨꯟꯗꯨꯅ ꯐꯥꯈ꯭ꯔꯦ꯫ ꯒꯣꯄꯤ ꯈꯣꯏꯒꯤ ꯇꯤꯝꯁꯨ ꯇꯥꯏꯒꯔ ꯐꯥꯕ ꯂꯥꯛꯏ꯫ ꯇꯥꯏꯒꯔꯅ ꯒꯣꯄꯤ ꯎꯕꯗꯒꯤ ꯂꯣꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯒꯣꯄꯤꯅ ꯃꯈꯣꯏꯒꯤ ꯇꯤꯝꯗ ꯐꯣꯟ ꯇꯧꯔꯝꯃꯤ, ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯀꯦ ꯍꯥꯏꯔꯕꯁꯨ ꯀꯥꯞꯄꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯥꯏꯒꯔ ꯒꯣꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯐꯝꯂꯝꯃꯤ꯫ ꯇꯥꯏꯒꯔꯅ ꯒꯣꯄꯤꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯉꯣꯟꯗ ꯅꯣꯡꯃꯩ ꯀꯥꯞꯄꯨ ꯍꯥꯏꯔꯤꯕ?" ꯒꯣꯄꯤꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅꯅꯤ." ꯇꯥꯏꯒꯔꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯀꯔꯤ ꯇꯧꯔꯤꯕ?" ꯒꯣꯄꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯋꯥꯔꯜꯗ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯀꯌꯥꯅꯣ?" "201 ꯂꯩꯕ ꯑꯁꯤꯗ" ꯇꯥꯏꯒꯔꯅ ꯃꯈꯥ ꯍꯥꯏꯔꯛꯏ, "203ꯅꯤ, ꯀꯣꯁꯣꯚꯥ ꯁꯔꯕꯤꯌꯥꯗꯒꯤ ꯇꯣꯈꯥꯏ ꯇꯥꯈ꯭ꯔꯕꯅꯤ." ꯒꯣꯄꯤꯅ ꯍꯥꯏꯔꯛꯏ, "ꯂꯩꯕꯥꯛ 203 ꯂꯩꯕ ꯑꯁꯤꯗ" ꯇꯥꯏꯒꯔꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "204ꯅꯤ, ꯃꯣꯟꯇꯦꯅꯦꯒ꯭ꯔꯣꯁꯨ ꯈꯥꯏꯗꯣꯛꯈ꯭ꯔꯕꯅꯤ." ꯒꯣꯄꯤꯅ ꯍꯥꯏꯔꯛꯏ, "ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ, 203ꯂꯥ 204 ꯑꯣꯏꯒꯦꯔꯥ, ꯄꯥꯀꯤꯁꯇꯥꯅꯤ ꯑꯦꯖꯦꯟꯠ ꯑꯃ ꯈꯜꯂꯒ ꯀꯃꯥꯏꯅ ꯆꯦꯜꯂꯤꯕꯅꯣ?" ꯇꯥꯏꯒꯔꯅ ꯍꯥꯏꯔꯛꯏ, "ꯒꯣꯄꯤ, ꯖꯣꯌꯥꯅ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝ ꯑꯃ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ? ꯖꯣꯌꯥ ꯍꯤꯟꯗꯨꯁꯇꯥꯟꯗ ꯆꯠꯅꯕ ꯔꯦꯗꯤ ꯑꯣꯏꯔꯕꯅꯤ." ꯒꯣꯄꯤꯅ ꯍꯥꯏꯔꯛꯏ, "ꯑꯁꯦꯡꯕꯔꯥ? ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩ? ꯀꯧꯔꯛꯑꯣꯅꯦ, ꯑꯩꯈꯣꯏ ꯆꯠꯂꯁꯤ." ꯇꯥꯏꯒꯔꯅ ꯍꯥꯏꯔꯛꯏ, "ꯃꯗꯨꯒꯤꯗꯃꯛ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯃꯤꯁꯤꯡ ꯗꯔꯀꯥꯔ ꯑꯣꯏ." ꯒꯣꯄꯤꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯈꯛꯇ ꯔꯦꯗꯤ ꯑꯣꯏ ꯍꯥꯏꯗꯥꯏꯅꯦ?" ꯇꯥꯏꯒꯔꯅ ꯍꯥꯏꯔꯝꯃꯤ, "ꯃꯍꯥꯛ ꯍꯧꯖꯤꯛ ISIꯒꯤ ꯃꯅꯥꯛꯇ ꯂꯩꯈ꯭ꯔꯦ, ꯑꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯏꯟꯗꯤꯌꯥꯗ ꯄꯨꯕ ꯌꯥꯔꯔꯣꯏ." ꯒꯣꯄꯤꯅ ꯍꯥꯏꯔꯝꯃꯤ, "ꯀ꯭ꯌꯨꯕꯥꯒꯤ ꯃꯐꯝ ꯑꯁꯤꯗ ISIꯗ ꯑꯦꯇꯦꯛ ꯇꯧꯕ ꯄꯥꯝꯂꯤꯕ꯭ꯔꯥ, ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯃ ꯀꯤꯗꯅꯦꯞ ꯇꯧꯅꯕ?" ꯇꯥꯏꯒꯔꯅ ꯍꯥꯏꯔꯝꯃꯤ, "ꯗꯕꯂꯤꯟꯗꯗꯤ ꯅꯪꯅ ꯕꯥꯕꯤ ꯕꯥꯕꯤ ꯀꯧꯈꯤꯗꯥꯏꯅꯦ, ꯃꯗꯨ ꯄꯥꯀꯤꯁꯇꯥꯅꯤꯅꯤ." ꯒꯣꯄꯤ, "ꯍꯌꯦꯡ ꯑꯌꯨꯛꯇꯤ ꯃꯍꯥꯛ ꯐ꯭ꯂꯥꯏꯠꯇ ꯄꯥꯀꯤꯁꯇꯥꯟꯗ ꯆꯠꯈ꯭ꯔꯒꯅꯤ, ꯑꯗꯨꯅ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯇꯧꯒꯗꯕꯅꯤ." ꯒꯣꯄꯤꯅ ꯍꯥꯏꯔꯝꯃꯤ, "ꯁꯤꯅꯣꯏ ꯁꯥꯔꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯣꯏꯅꯣ?" ꯇꯥꯏꯒꯔꯅ ꯍꯥꯏꯔꯛꯏ, "ꯇꯥꯏꯒꯔ, ꯇꯥꯏꯒꯔ, 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 ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ?" ꯇꯥꯏꯒꯔꯅ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯄ꯭ꯂꯥꯟꯁꯤꯡ ꯑꯗꯨ ꯃꯌꯥꯝꯗ ꯇꯥꯛꯂꯝꯃꯤ꯫ ꯇꯥꯏꯒꯔꯅ ꯒꯣꯄꯤꯗ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯐꯥꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯂꯥꯛꯂꯤꯕ." ꯑꯁꯣꯝꯗꯅ ꯀꯦꯞꯇꯦꯟ ꯑꯕꯔꯥꯔꯅ ꯖꯣꯌꯥꯗ ꯍꯥꯏꯔꯝꯃꯤ, "ꯄꯨꯡ 2ꯒꯤ ꯃꯅꯨꯡꯗꯗꯤ ꯐ꯭ꯂꯥꯏꯠꯇ ꯄꯥꯏꯔꯅꯤ, ꯏꯌꯥꯔꯄꯣꯔꯠ ꯌꯧꯔꯒ ꯅꯥꯟꯊꯣꯛꯅꯕ ꯇꯧꯔꯛꯂꯕꯗꯤ ꯀꯌꯥ ꯑꯐꯕ ꯑꯣꯏꯔꯣꯏ, ꯅꯪꯒꯤ ꯍꯤꯟꯗꯨꯁꯇꯥꯅꯤ ꯐ꯭ꯔꯦꯟ ꯑꯗꯨ ꯅꯪꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯦꯗꯅ, ꯑꯗꯨꯒ ꯃꯥꯡꯈ꯭ꯔꯦꯗꯅ." ꯀꯦꯞꯇꯦꯟ ꯑꯕꯔꯥꯔ ꯑꯃꯗꯤ ꯖꯣꯌꯥ ꯇꯣꯡꯂꯛꯂꯤꯕ ꯒꯥꯔꯤ ꯑꯗꯨ ꯑꯦꯁꯀꯥꯂꯦꯇꯔ ꯑꯃꯅ ꯊꯣꯝꯕꯗꯒꯤ ꯃꯊꯛꯀꯤ ꯁꯔꯨꯛ ꯑꯗꯨ ꯀꯦꯜꯂꯝꯃꯤ꯫ ꯃꯇꯨꯡꯗ ꯇꯥꯏꯒꯔ ꯑꯃꯗꯤ ꯒꯣꯄꯤ ꯏꯟꯅꯔꯛꯇꯨꯅ ꯇꯥꯏꯒꯔꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯆꯣꯡꯁꯤꯜꯂꯤ꯫ ꯇꯥꯏꯒꯔꯅ ꯖꯣꯌꯥ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯒꯦ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯖꯣꯌꯥ ꯒꯥꯔꯤ ꯑꯗꯨꯗ ꯍꯦꯟꯀꯞ ꯁꯤꯖꯤꯟꯅꯗꯨꯅ ꯄꯨꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯥꯏꯒꯔ ꯑꯃꯗꯤ ꯀꯦꯞꯇꯦꯟ ꯑꯕꯔꯥꯔ ꯐꯨꯅꯔꯝꯃꯤ꯫ ꯇꯥꯏꯒꯔꯅ ꯀꯦꯞꯇꯦꯟ ꯑꯕꯔꯥꯔ ꯒꯥꯔꯤꯗꯒꯤ ꯂꯪꯊꯈꯤꯔꯝꯃꯤ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯇꯥꯏꯒꯔꯅ ꯃꯈꯥꯗ ꯀꯥꯎꯊꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯥꯏꯒꯔꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯒꯥꯔꯤ ꯑꯗꯨ ꯕ꯭ꯔꯦꯛ ꯐꯥꯗꯨꯅ ꯇꯞꯊꯍꯜꯂꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯒꯣꯄꯤꯒꯤ ꯄꯥꯔꯇꯤꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯑꯕꯔꯥꯔꯅꯁꯨ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯃꯥꯡꯗꯅ ꯀꯦꯞꯇꯦꯟ ꯑꯕꯔꯥꯔꯅ ꯊꯠꯂꯦ, ꯃꯅꯤꯡꯗꯅ ꯒꯣꯄꯤꯅ ꯇꯥꯟꯅꯔꯛꯂꯦ꯫ ꯀꯦꯞꯇꯦꯟ ꯑꯕꯔꯥꯔꯅ ꯃꯈꯣꯏ ꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯂꯝꯃꯤ꯫ ꯇꯥꯏꯒꯔꯅ ꯖꯣꯌꯥꯕꯨ ꯄꯨꯜꯂꯤꯕ ꯊꯣꯡ ꯑꯗꯨ ꯊꯨꯗꯦꯛꯇꯨꯅ ꯆꯣꯡꯊꯔꯛꯂꯦ ꯑꯃꯗꯤ ꯑꯉꯝꯕꯗ ꯅꯥꯟꯊꯔꯛꯂꯝꯃꯤ꯫ ꯒꯣꯄꯤ ꯑꯃꯗꯤ ꯀꯦꯞꯇꯦꯟ ꯑꯕꯔꯥꯔ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯇꯥꯏꯒꯔ ꯑꯃꯗꯤ ꯖꯣꯌꯥ ꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯂꯝꯃꯤ꯫ ꯖꯣꯌꯥꯒꯤ ꯃꯈꯨꯠꯇ ꯄꯨꯜꯂꯤꯕ ꯍꯦꯟꯀꯞ ꯑꯗꯨꯒ ꯄꯥꯟꯅꯅ ꯄꯨꯜꯂꯤꯕ ꯑꯗꯨ ꯊꯨꯗꯦꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯆꯦꯜꯂꯛꯂꯦ꯫ ꯂꯝꯕꯤꯗ ꯂꯥꯛꯄ ꯕꯥꯏꯛ ꯑꯃ ꯃꯨꯜꯂꯒ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯏꯌꯥꯔꯄꯥꯛ ꯑꯃꯗ ꯊꯧꯖꯤꯟꯗꯨꯅ ꯃꯗꯨꯗ ꯂꯩꯔꯝꯕ ꯄ꯭ꯂꯦꯟ ꯑꯃ ꯖꯣꯌꯥꯅ ꯀꯥꯈꯠꯇꯨꯅ ꯊꯧꯅꯕ ꯇꯧꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯁ꯭ꯇꯣꯞ, ꯁ꯭ꯇꯣꯞ" ꯍꯥꯏꯔꯗꯨꯅ ꯅꯣꯡꯃꯩꯅ ꯑꯦꯝ ꯇꯧꯔꯛꯏ꯫ ꯇꯥꯏꯒꯔꯅ ꯄꯨꯂꯤꯁ ꯑꯗꯨ ꯐꯨꯗꯨꯅ ꯅꯣꯡꯃꯩ ꯑꯗꯨ ꯃꯨꯜꯂꯝꯃꯤ꯫ ꯇꯥꯏꯒꯔꯅ ꯖꯣꯌꯥꯗ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯌꯧꯁꯤꯜꯂꯛꯀꯅꯤ, ꯑꯩꯒꯤꯗꯃꯛꯇ ꯈꯜꯂꯨꯅꯨ, ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ, ꯄ꯭ꯂꯦꯟꯗꯤ ꯊꯧꯕ ꯂꯦꯞꯀꯅꯨ, ꯄ꯭ꯂꯦꯟ ꯄꯥꯏꯈꯠꯄ ꯑꯁꯤ ꯑꯃꯨꯛꯈꯛꯇꯅꯤ ꯌꯥꯗꯣꯏꯁꯦ." ꯇꯥꯏꯒꯔꯅ ꯏꯌꯥꯔꯄꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯥꯎ ꯑꯗꯨ ꯊꯥꯗꯣꯛꯏ꯫ ꯒꯣꯄꯤ ꯑꯃꯗꯤ ꯑꯕꯔꯥꯔ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯇꯥꯏꯒꯔꯅ ꯊꯥꯎꯒꯤ ꯇꯦꯡ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯄꯣꯈꯥꯏꯍꯜꯂꯝꯃꯤ꯫ ꯇꯥꯏꯒꯔ ꯕꯥꯏꯛ ꯑꯗꯨ ꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯊꯧꯖꯤꯜꯂꯛꯏ꯫ ꯅꯥꯀꯟꯗꯒꯤ ꯀꯦꯞꯇꯦꯟ ꯑꯕꯔꯥꯔꯅ ꯇꯥꯏꯒꯔ ꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯀꯦꯞꯇꯦꯟ ꯑꯕꯔꯥꯔꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯂꯣꯏꯊꯣꯛꯈ꯭ꯔꯦ꯫ ꯇꯥꯏꯒꯔꯅ ꯀꯦꯞꯇꯦꯟ ꯑꯕꯔꯥꯔꯗ ꯑꯦꯝ ꯇꯧꯏ, ꯑꯗꯨꯕꯨ ꯇꯥꯏꯒꯔꯅ ꯀꯥꯞꯄꯤꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯇꯌꯥꯔꯗ ꯀꯥꯞꯁꯟꯗꯨꯅ ꯄꯝꯆꯔ ꯑꯣꯏꯍꯜꯂꯝꯃꯤ꯫
ꯃꯅꯤꯡꯗꯅ ꯒꯣꯄꯤꯅ ꯇꯥꯏꯒꯔꯗ ꯅꯣꯡꯃꯩ ꯀꯥꯞꯂꯛꯏ꯫ ꯇꯥꯏꯒꯔꯅ ꯒꯣꯄꯤꯒꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯑꯦꯟꯖꯤꯟꯗ ꯀꯥꯞꯁꯤꯟꯗꯨꯅ ꯌꯥꯍꯜꯂꯝꯗꯦ꯫ ꯒꯣꯄꯤꯅ ꯀꯥꯞꯂꯛꯄ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯅ ꯇꯥꯏꯒꯔꯒꯤ ꯄꯨꯛꯆꯦꯞꯇ ꯄꯥꯜꯂꯝꯃꯤ꯫ ꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯤꯑꯣꯏ ꯈꯔꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯏ꯫ ꯃꯗꯨꯗꯒꯤ ꯖꯣꯌꯥꯅ ꯄ꯭ꯂꯦꯟ ꯑꯗꯨ ꯃꯊꯛꯇ ꯄꯥꯏꯈꯠꯂꯝꯃꯤ꯫ ꯇꯥꯏꯒꯔꯅ ꯆꯣꯡꯈꯠꯂꯛꯇꯨꯅ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯌꯥꯜꯂꯤ꯫ ꯒꯣꯄꯤ ꯑꯃꯗꯤ ꯀꯦꯞꯇꯦꯟ ꯑꯕꯔꯥꯔ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯇꯥꯏꯒꯔꯅ ꯖꯣꯌꯥꯗ ꯍꯥꯏꯔꯝꯃꯤ, "ꯄꯥꯏꯂꯣꯠ, ꯑꯩꯕꯨ ꯁꯦꯐ ꯑꯣꯏꯕ ꯖꯒꯥ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯂꯣ"꯫ ꯇꯥꯏꯒꯔ ꯑꯃꯗꯤ ꯖꯣꯌꯥ ꯍꯧꯖꯤꯛ ꯃꯐꯝ ꯑꯃꯗ ꯊꯨꯡꯈ꯭ꯔꯦ꯫ ꯃꯐꯝ ꯑꯃꯗꯒꯤ ꯇꯥꯏꯒꯔꯅ ꯁꯤꯅꯣꯏꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯃꯗꯨꯗ ꯁꯤꯅꯣꯏꯅ ꯍꯥꯏꯔꯛꯏ, "ꯍꯥꯏꯔꯛꯑꯣ ꯑꯕꯤꯅꯥꯁ ꯁꯤꯡ ꯔꯥꯊꯣꯔ"꯫ ꯇꯥꯏꯒꯔꯅ ꯁꯤꯅꯣꯏꯗ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯤꯡ ꯀꯧꯔꯛꯂꯤꯕ ꯑꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ"꯫ ꯁꯤꯅꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯪꯒꯤ ꯑꯁꯦꯡꯕꯗꯨ ꯎꯠꯂꯛꯂꯦ"꯫ ꯇꯥꯏꯒꯔꯅ ꯃꯗꯨꯗ ꯈꯨꯝꯂꯛꯏ, "ꯅꯠꯇꯦ ꯁꯥꯔ, ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕꯗ ꯆꯠꯂꯦ"꯫ ꯁꯤꯅꯣꯏꯅ ꯍꯥꯏꯔꯝꯃꯤ, "ꯅꯪ ꯅꯁꯥꯒꯤ ꯗ꯭ꯌꯨꯇꯤ ꯀꯥꯎꯔꯦ"꯫ ꯇꯥꯏꯒꯔꯅ ꯍꯥꯏꯔꯛꯏ, "ꯅꯠꯇꯦ ꯁꯥꯔ, ꯑꯩ ꯀꯩꯗꯧꯉꯩꯗꯁꯨ ꯑꯩꯒꯤ ꯗ꯭ꯌꯨꯇꯤ ꯀꯥꯎꯗꯦ꯫ ꯑꯩꯒꯤ ꯗ꯭ꯌꯨꯇꯤ, ꯑꯩꯒꯤ ꯇ꯭ꯔꯦꯅꯤꯡ ꯅꯤꯡꯁꯤꯡꯗꯨꯅꯁꯨ ꯇꯥꯏꯒꯔꯁꯨ ꯃꯤꯑꯣꯏꯕꯅꯤ꯫ ꯅꯤꯡꯉꯝꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯤꯡꯕ ꯑꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ ꯍꯥꯏꯅ ꯁꯥꯔꯅ ꯍꯥꯏꯕꯤꯈꯤꯕ ꯑꯗꯨ"꯫ ꯁꯤꯅꯣꯏꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯌꯦꯛꯅꯕꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯊꯥꯖꯕ ꯃꯥꯡꯍꯟꯕꯅꯤ"꯫ ꯇꯥꯏꯒꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯅꯨꯡꯁꯤꯕ ꯍꯧꯔꯛꯄꯗ ꯃꯇꯝꯗꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯌꯦꯛꯅꯕꯅꯤ ꯍꯥꯏꯕꯤꯔꯝꯗꯦ꯫ ꯑꯩꯅ ꯅꯨꯡꯁꯤꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯀꯔꯤꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯝꯂꯤꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ"꯫ ꯁꯤꯅꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯇꯥꯏꯒꯔ, ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯆꯦꯟꯗꯨꯅ ꯂꯩꯈꯤꯗꯣꯏꯅꯣ"꯫ ꯇꯥꯏꯒꯔꯅ ꯁꯤꯅꯣꯏꯗ ꯍꯥꯏꯔꯝꯃꯤ, "ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟꯅ ꯔꯣ ꯑꯃꯗꯤ ISIꯒꯤ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯜꯂꯛꯈꯤꯒꯅꯤ"꯫ ꯃꯗꯨꯗꯒꯤ ꯁꯤꯅꯣꯏꯅ "ꯒꯨꯗ ꯂꯛ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯏꯒꯔ ꯑꯃꯗꯤ ꯖꯣꯌꯥ ꯑꯁꯤ ꯔꯣ ꯑꯃꯗꯤ ISIꯒꯤ ꯐꯥꯏꯜꯗꯒꯤ ꯃꯤꯁꯤꯡ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯋꯥꯔꯜꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯇꯤꯁꯤꯡꯗ ꯎꯕ ꯐꯪꯕꯒꯤ ꯔꯤꯄꯣꯔꯠ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯇꯥꯏꯒꯔ ꯑꯃꯗꯤ ꯖꯣꯌꯥꯅꯤ ꯍꯥꯏꯕ ꯑꯁꯤꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯔꯣ ꯑꯃꯗꯤ ISIꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯄꯨꯝꯕꯗ ꯊꯤꯔꯤ꯫ ꯏꯇꯤꯍꯥꯁꯀꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯦꯛꯅꯕ ꯑꯦꯖꯦꯟꯁꯤ ꯑꯅꯤ ꯑꯁꯤ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤ ꯃꯤꯁꯟ ꯑꯃꯗ꯫ ꯇꯥꯏꯒꯔ ꯑꯃꯗꯤ ꯖꯣꯌꯥ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯂꯩꯔꯝꯕ ꯌꯥꯏ꯫ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯅꯣꯛꯂꯝꯒꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯂꯣꯏꯖꯔꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯕꯦꯜ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯥꯏꯀꯣꯟ ꯅꯝꯕꯤꯔꯝꯃꯨ, ꯃꯗꯨꯗꯤ ꯃꯊꯪꯒꯤ ꯊꯥꯒꯠꯂꯛꯄ ꯚꯤꯗꯤꯑꯣꯁꯤꯡ ꯌꯦꯡꯕ ꯐꯪꯅꯕꯒꯤꯗꯃꯛꯇ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫